ꯑꯝꯇ ꯍꯧꯔꯣꯏ ꯑꯁ ꯉꯁꯤꯗꯤ ꯍꯥꯏꯒ ꯍꯥꯏꯔꯛꯏ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯁ ꯑꯩ ꯀꯩꯅꯣ ꯈꯪꯗꯦ ꯍꯟꯗꯛꯁꯦ ꯍꯀꯥꯝ ꯌꯥꯝ ꯆꯟꯅꯤꯡꯕ ꯑꯃ ꯇꯧꯋꯦ
ꯆꯥꯛ ꯊꯣꯡꯉꯕ꯭ꯔꯣ? ꯆꯥꯛ ꯊꯣꯡꯉꯕ꯭ꯔꯥ ꯍꯥꯏꯕ ꯇꯥꯗ꯭ꯔꯕ ꯍꯥꯏꯁꯦ? ꯃꯤ ꯁꯤꯡ ꯆꯜꯂꯤꯉꯩꯗ ꯃꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯏꯕ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣ? ꯆꯥꯛ ꯆꯥꯔꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯆꯥꯔꯦ ꯑꯩꯅꯦ ꯃꯦꯘꯆꯟꯗ꯭ꯔ ꯀꯩꯔꯛ ꯔꯣꯕꯤꯠ ꯔꯣꯍꯤꯠ ꯍꯥꯏꯃꯦꯕ ꯔꯣꯍꯤꯠ ꯍꯥꯏꯅ ꯀꯧꯔꯛꯏꯅꯦꯕ ꯃꯤꯒꯤ ꯁꯤꯡ ꯆꯜꯂꯤꯉꯩꯗꯕꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯍꯥꯏꯗꯣ ꯅꯣꯏꯕꯨ ꯇꯧꯕ꯭ꯔꯕ ꯉꯔꯥꯡꯒ ꯉꯁꯤꯒꯁꯦ ꯍꯀꯥꯝ ꯄꯪꯆꯟꯗ ꯆꯟꯅꯤꯡꯕ ꯑꯃ ꯇꯧꯋꯤ ꯅꯣꯏꯁꯨ ꯇꯧꯕ꯭ꯔꯕ? ꯍꯥꯎ ꯔꯣꯍꯤꯠ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯈꯨꯝꯃꯣꯗꯅ ꯑꯝꯇ ꯑꯩꯈꯣꯏ ꯇꯥ ꯃꯦꯘꯅ ꯀꯧꯔꯛꯏꯁꯦ ꯏꯪꯉꯦ ꯏꯪꯉꯦ ꯇꯨ ꯃꯥ ꯃꯈꯣꯡꯅꯗꯤ ꯏꯪꯕꯅ ꯀꯩꯅꯣ ꯇꯧꯏꯁꯤꯕꯨ ꯆꯠꯂꯣ 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 ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯣ ꯑꯣ ꯇꯃꯣꯇ ꯀꯩꯅꯣꯅꯦ ꯀꯥꯏꯅꯣ ꯅꯈꯣꯟꯅꯦ ꯑꯝꯇ ꯄꯥꯏ ꯆꯠꯂꯣ ꯆꯣ ꯅꯄꯥꯒ ꯆꯠꯂꯣ ꯆꯣ ꯁꯤ ꯏꯪꯒ ꯃꯐꯤ ꯃꯔꯣꯟꯁꯨ ꯁꯦꯠꯇꯦ ꯏꯇꯥ ꯇꯦꯁ ꯌꯦꯡꯉꯤꯃꯤꯅꯦ ꯅꯣꯏ ꯇꯧꯕ꯭ꯔꯥꯃꯦ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯦ ꯍꯀꯥꯝ ꯌꯥꯝ ꯆꯠꯂꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯉꯁꯤ ꯅꯨꯡꯊꯤꯟ ꯆꯨꯞꯄꯁꯨ ꯑꯩꯁꯦ ꯇꯨꯝꯃꯒ ꯂꯩꯔꯨꯔꯦ ꯑꯩꯁꯦ ꯁꯨꯛ ꯌꯥꯝꯅ ꯔꯣꯁ ꯇꯥꯅ ꯇꯨꯝꯕ ꯉꯁꯤꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯇꯥꯎ ꯍꯣꯏꯗ ꯆꯥꯛ ꯊꯥꯒꯠꯇꯅ ꯂꯣꯏꯕꯨ ꯂꯣꯏꯔꯝꯃꯅꯤ ꯂꯥꯏꯚ ꯊꯥꯔꯝꯗꯥꯏꯒꯤ ꯍꯦꯜꯂꯣ ꯁꯥꯔ ꯁꯥꯔꯤꯀꯥ ꯊꯤꯉꯣꯝ ꯗꯤꯂꯦꯠ ꯇꯧꯊꯣꯛꯈ꯭ꯔꯦ ꯐꯨꯔꯤꯠ ꯂꯣꯏꯔꯕ꯭ꯔꯣ ꯏꯆꯦ ꯈꯨꯃꯛꯇꯃꯤ ꯌꯦꯡꯉꯣ ꯑꯗꯨ ꯅꯨꯄꯤꯗꯣ ꯃꯤꯅ ꯋꯥ ꯍꯪꯉ ꯈꯨꯃꯝꯗꯅ ꯆꯦꯟꯈꯤꯗ꯭ꯔꯕ ꯊꯣꯛꯆꯝ ꯔꯣꯍꯤꯠ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯈꯨꯝꯃꯛꯑꯣ ꯐꯨꯔꯤꯠ ꯂꯣꯟꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯔꯤꯀꯥ ꯊꯤꯡꯒꯣꯝꯅ ꯍꯦꯜꯂꯣ ꯍꯥꯏꯔꯦ ꯍꯦꯜꯂꯣ ꯁꯔꯤꯀꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯔ ꯀꯁꯥꯔꯒꯤꯔ ꯀꯩ ꯂꯝꯒꯤꯅꯣ ꯁꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯩ ꯂꯝꯒꯤꯅꯣ ꯑꯩꯈꯣꯏ ꯃꯁꯦꯜ ꯊꯦꯡꯅꯔꯤꯁꯦ ꯍꯥꯏꯔꯒ ꯀꯅꯥꯅꯣ ꯆꯦꯟꯈ꯭ꯔꯤꯗꯣ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯅꯤꯅꯦ ꯂꯩꯔꯝꯃꯒ ꯑꯗꯨ ꯇꯥ ꯃꯦꯘꯅ ꯐꯨꯔꯤꯠ ꯂꯣꯏꯔꯕ꯭ꯔꯣ ꯆꯦꯒ ꯍꯥꯏꯁꯦ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯇꯅꯦꯕ ꯑꯗꯨ ꯃꯥ ꯈꯨꯝꯃꯛꯇꯕ ꯃꯥꯅ ꯂꯥꯏꯚ ꯊꯥꯔꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯕ꯭ꯂꯥꯎꯁ ꯂꯣꯜꯂꯒ ꯂꯩꯕꯗꯨꯗ ꯍꯥꯏꯕꯤꯔꯝꯒꯅꯦꯕ ꯃꯃꯤꯠꯇ ꯀꯔꯤ ꯏꯟꯖꯥꯡ ꯍꯣꯠꯅꯔꯒꯦ ꯉꯁꯤꯒꯤ ꯏꯔꯣꯝꯕꯅ ꯃꯍꯥꯎ ꯂꯩ ꯁꯤꯅꯤ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯊꯥꯔꯒ ꯌꯦꯡꯉꯤ ꯊꯕꯛ ꯌꯥꯝ ꯀꯟꯕꯅꯤ ꯐꯝꯃꯒ ꯂꯣꯜꯂꯒ ꯑꯗꯨꯝ ꯂꯩꯕꯅꯤ ꯄꯥꯟ ꯏꯔꯣꯟꯕ ꯕꯣꯔꯥ ꯑꯃꯒ ꯍꯥꯎꯔꯅꯤꯍꯦ ꯏꯇꯥ ꯃꯃꯤꯠꯇ ꯆꯥꯛ ꯆꯥꯁꯤꯜꯂꯒ ꯑꯣꯏꯅ ꯂꯥꯏꯚꯇꯣ ꯊꯥꯎꯋꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯔꯁꯨ
ꯏꯁꯇ꯭ꯔꯦꯡ ꯑꯣꯏꯒꯅꯤ, ꯀꯩꯅꯣ ꯇꯧꯒꯅꯤ, ꯅꯪꯅ ꯆꯥꯛ ꯍꯥꯏꯗꯤ ꯊꯦꯡꯉꯒ ꯂꯩꯔꯒ ꯀꯣꯟꯅ ꯆꯥꯕꯗ ꯅꯪꯅ ꯋꯥꯔꯝꯗꯧ ꯃꯥꯟꯕꯩꯅꯦ꯫ ꯑꯩꯈꯣꯏ ꯄꯔꯤꯈꯥ ꯆꯠꯂꯝꯗꯥꯏꯗ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯨ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯅ ꯊꯥꯔꯤꯁꯤꯕꯨꯗꯤ ꯑꯗꯨꯝ ꯗꯣꯡ ꯗꯥꯡꯒ ꯇꯥꯔꯦꯗ꯫ ꯄꯥꯟ ꯏꯔꯣꯟꯕꯒ ꯆꯥ ꯐꯪꯗꯕ ꯀꯨꯏꯔꯦꯗ꯫ ꯂꯥꯏꯛ 2 ꯈꯛꯇ ꯁꯨꯔꯤ ꯀꯅꯥ ꯇꯧꯕꯤꯔꯤꯅꯣ? ꯀꯩꯅꯣꯅꯦ ꯑꯩꯁꯤꯕꯨ ꯍꯛꯀꯥꯝ ꯆꯟꯕꯅ ꯈꯌꯥꯠ ꯁꯦꯒꯥꯏꯗꯣꯔꯤꯅꯦ꯫ ꯆꯥꯛ ꯆꯥꯅꯤꯡꯗꯦꯅꯦ ꯉꯟꯅ ꯑꯗꯨꯅꯅꯤ ꯍꯥꯏꯕ꯫ ꯑꯗꯨ ꯍꯣꯔꯦꯟ 10 ꯀꯩꯅꯣ ꯇꯧꯔ ꯍꯦꯜꯂꯒ ꯆꯥꯗꯣꯏꯕ ꯑꯗꯨꯗꯤ ꯊꯦꯡꯃꯟꯗ꯭ꯔꯣ ꯍꯥꯏꯁꯦ? ꯆꯥꯗꯤ ꯆꯥꯅꯤꯡꯗꯕꯅꯤ ꯆꯥꯛꯁꯦ ꯉꯟꯅ ꯍꯧꯖꯤꯛꯇꯀ ꯆꯥ ꯊꯛꯏ ꯑꯩꯈꯣꯏꯁꯨ꯫ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯇꯣꯛꯑꯅꯦꯕ ꯆꯥꯛ ꯆꯥꯅ꯫ ꯑꯣ ꯃꯤꯛꯁ ꯌꯨꯇ꯭ꯌꯨꯕꯔ ꯂꯥꯏꯛꯇꯪ ꯊꯦꯡꯀ꯭ꯌꯨ ꯃꯤꯛꯁ ꯌꯨꯇ꯭ꯌꯨꯕꯔ꯫ ꯑꯩꯒ ꯀꯅꯦꯛ ꯂꯩꯅꯕ꯭ꯔꯣ ꯈꯪꯗꯦ꯫ ꯂꯩꯇ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯆꯥꯝ ꯀꯨꯟ ꯀꯨꯟꯊ꯭ꯔꯥꯗꯣ ꯂꯩꯇ꯭ꯔꯦ꯫ ꯇꯣꯛꯑꯦ꯫ ꯀꯩꯅꯣ ꯇꯥꯃꯦꯒ ꯇꯣꯛꯑꯦ ꯍꯥꯏꯁꯦ? ꯍꯥꯏ ꯃꯤꯛꯁ꯫ ꯑꯩꯈꯣꯏꯗꯤ ꯀꯃꯦꯟꯒ ꯏꯅꯕ ꯃꯤ ꯂꯩꯇꯕꯅꯤꯅ ꯇꯧꯔꯤꯁꯤꯅꯤ꯫ ꯑꯩ ꯋꯥꯈꯤꯅꯦ ꯇꯧꯕ ꯑꯣꯏꯔꯝꯒꯅꯦꯕ꯫ ꯀꯩꯅꯣꯅꯦ ꯏꯪꯒ꯭ꯔꯥꯁꯦ ꯁꯨꯃꯥꯡꯗ ꯊꯣꯛꯇꯅ ꯒꯥꯔꯤ ꯊꯧꯅ ꯂꯩꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯑꯁ ꯈꯥꯕꯖꯥꯠꯅꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯃꯝꯃꯦ꯫ इस मोड़ पे आते हैं इस ꯏꯇꯥꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯁꯟꯊꯤꯗ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯉꯥꯡꯒ ꯀꯔꯤꯒ ꯂꯥꯎꯕꯁꯤꯒꯕꯨ ꯏꯇꯥ ꯍꯣꯏ ꯑꯗꯨꯃꯥꯏꯅꯒ ꯖꯔ ꯖꯔ ꯆꯦꯟꯕꯤꯗꯣ ꯑꯣꯏꯔꯗꯤ ꯁꯣꯏꯕꯨ ꯁꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯇꯥꯃꯤꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯦ꯫ ꯑꯣ 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 ꯑꯗꯨꯅꯤ ꯇꯣꯛꯑꯝꯅꯦꯕ꯫ ꯉꯟꯅ ꯆꯥꯕꯁꯤꯅꯗꯤ ꯌꯥꯝ ꯐꯕꯅꯤ꯫ ꯁꯅꯥꯌꯥꯏꯁꯦ ꯅꯣꯡꯃ ꯈꯛꯇꯪꯗꯤ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯅꯨꯃꯤꯠ 2 ꯈꯛꯇꯤ ꯂꯥꯛꯑꯝꯃꯕ꯭ꯔꯥ ꯀꯩꯅꯣ꯫ 4 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ꯫ 4 ꯂꯥꯏꯛꯀꯁꯦ ꯁꯨꯕꯤꯔꯦ ꯀꯅꯥꯝꯇ ꯇꯧꯕꯤꯕꯅꯣ ꯈꯪꯗꯦ꯫ ꯍꯩꯃꯥ ꯏꯪꯕꯅ ꯃꯈꯣꯡ ꯃꯈꯨꯠꯀꯁꯦ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯏꯪꯊꯝꯊꯥ ꯌꯧꯗ꯭ꯔꯤ꯫ ꯊꯦꯡꯀ꯭ꯌꯨ ꯁꯅꯥꯌꯥꯏ꯫ ꯍꯥꯏ ꯏꯕꯣ ꯑꯩ ꯈꯥꯕꯖꯥꯠꯅꯤꯍꯦ ꯁꯤ ꯂꯝ ꯍꯦꯟꯗꯅ ꯇꯧꯔꯤꯁꯦ꯫ ꯃꯉꯣꯟꯗ ꯏꯪꯕ ꯈꯣꯠꯄ ꯀꯔꯤꯝ ꯂꯩꯇꯦ꯫ ꯃꯃꯤꯇꯥ ꯋꯥꯏꯅ ꯁꯅꯥꯌꯥꯏ ꯀꯧꯔꯛꯑꯦ꯫ ꯑꯩ ꯉꯝꯖꯔꯔꯣꯏ ꯇꯨꯃꯤꯟ ꯍꯤꯞꯀꯦ꯫ ꯅꯆꯥꯔꯣ? ꯃꯥꯅꯦ ꯇꯥꯃꯦꯘꯥ ꯏꯆꯥꯅꯤ꯫ ꯈꯪꯗꯦ ꯏꯪꯕꯁꯤꯗ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯑꯝꯇ ꯁꯦꯠꯂꯣ ꯌꯥꯗꯦ ꯐꯨꯔꯤꯠ ꯖꯦꯀꯦꯠ ꯈꯛꯇꯅꯤ ꯂꯤꯠꯂꯒ ꯑꯗꯨꯝ ꯆꯣꯡꯉꯒ ꯆꯦꯜꯂꯒ ꯁꯥꯟꯅꯔꯒ ꯂꯩꯔꯦ꯫ ꯁꯅꯥꯌꯥꯏꯅ ꯑꯦꯜꯕꯤ ꯌꯥꯝꯗꯅ ꯑꯣ ꯌꯥꯝꯃꯟꯗꯅ ꯀꯅꯥꯅ ꯀꯅꯥꯅꯣ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯍꯣꯁ ꯑꯣ ꯑꯣ꯫ ꯑꯩꯒꯤꯗꯤ ꯅꯍꯥꯟ ꯀꯩꯅꯣ ꯇꯧꯕꯗꯣ ꯇꯦꯁ ꯑꯣꯐ ꯁꯤꯜꯆꯔ ꯍꯥꯏ ꯂꯩꯕꯗꯣ ꯑꯩ ꯆꯦꯟꯅꯦꯜ ꯍꯥꯟꯅꯒꯤꯗꯨꯒꯤ ꯃꯤꯡꯗ ꯁꯨꯝ ꯂꯩꯔꯝꯕꯅꯦꯕ ꯑꯩ ꯀꯩꯅꯣꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯕ
Ngasi nate ngarang nahan ni dum aigi sister in da doino mo onthobaneba. Abungo nusiba hayin masam ka yadana ngasi lanamni pharaga mangsam je chappaga micinduna kan tawa mana lawsi sai mumma se talle ai so hina di sana khara ngan was na phai ba life thabda kamam dore. Thank you je mommy. Karine laman singjagani haiba. Sanaya yo su chak charamani ye. Mi ka lekte da to taisho ba. Mi mari khak lai bi da ora sana ka su kaite isunga hatang thabari da. Horen tumum dai da ina kabak sung pit kapsan ge ba. Mamitana sanaya laman singadabani ko haiba. Laman singadabani kay no su China ga lan tong da rai bo. Ta mo mita sina Hyderabad te lei ga kamaina no hong di loina khui khungang khulak ta cha ba pot to du da gi hena bu mong cha bu phangi je kamai toino. Sanaya na ise kano host LB gi taramuk ama ise live ki tara 10 ise host LB gi taramuk ama ise live ki tara 10 AM hotnabada tara ama hotnabada phone ai pairaga leire thabak loina soire handak Sunday dagi aina phone pairani LB taramuk ama ise live ki tara ama hotnabada Sanaya ise kai dawge ise gi kai dawge aisibo channel di nataba mali channel rakarino se mummy laman hairadi soira male ko hoine laman hairadi soira male ba nungaitro akhodi haida jamum tana duni haba khoina yumda khundonda leiraba dugumba ka imbo chaba phangti ba satsa aduni sanaya
ꯑꯩ ꯃꯅꯤꯄꯨꯔꯗꯩ ꯎ ꯃꯣꯔꯣꯛ ꯈꯔ ꯂꯩꯔꯛꯄ ꯂꯣꯏꯈꯔꯦꯗ ꯄꯥꯝꯃꯨꯅ ꯆꯥꯖꯕꯗ ꯂꯣꯏꯈ꯭ꯔꯦ ꯄꯥꯝꯃꯨꯕꯤ ꯇꯥꯔꯦ ꯃꯃꯤꯇꯥ ꯆꯥꯛ ꯆꯥꯔꯕ ꯍꯧꯖꯤꯛꯇ ꯏꯔꯛꯏꯁꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇ ꯏꯔꯛꯏ ꯇꯨ ꯃꯤ ꯇꯥꯃꯦꯘꯔꯅ ꯀꯩ ꯀꯩꯅꯣ ꯍꯪꯈ꯭ꯔꯦ ꯁꯣꯝꯗ ꯔꯣꯍꯤꯠ ꯆꯤꯡꯅꯨꯡꯒꯤ ꯁꯅꯥ ꯂꯣꯛꯇꯨꯗꯗꯤ ꯄꯥꯏꯕꯤꯔꯛꯂꯣ ꯁꯅꯥꯌꯥꯏ ꯄꯥꯟ ꯂꯩꯔꯛꯑꯦ ꯏꯔꯣꯟꯗꯣꯏꯅꯤ ꯕꯣꯔꯥ ꯑꯃ ꯍꯧꯒꯅꯤ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯗꯨ ꯆꯥꯛꯇꯣ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯉꯩ ꯆꯥꯔꯗꯤ ꯍꯥꯎꯅꯤꯌꯦ ꯏꯇꯥꯎꯍꯣꯏꯗ ꯆꯥꯛ ꯊꯣꯡꯗꯣꯛꯑꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯕꯣ ꯏꯔꯣꯟꯕꯗꯣ ꯀꯥꯝꯊꯣꯛꯑ ꯊꯝꯃꯣ ꯑꯗꯨꯒ ꯆꯥꯛꯇꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯧꯄꯥꯅ ꯏꯆꯦꯗ ꯁꯣꯏꯕꯗꯤ ꯗꯣꯁ ꯂꯩꯇꯦꯀꯣ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥꯗ ꯍꯥꯏꯕꯅꯦꯕ ꯁꯅꯥꯌꯥꯏꯅ ꯑꯗꯩ ꯃꯣꯃꯤꯇꯥꯅ ꯊꯣꯡꯒꯦ ꯇꯧꯔꯤꯌꯦ ꯊꯣꯛꯆꯣꯝ ꯊꯣꯛꯆꯣꯝꯁꯦ ꯄꯨꯡ ꯑꯃ ꯃꯇꯨꯡꯗꯒ ꯃꯥ ꯀꯣꯃꯦꯟ ꯏꯔꯛꯈꯤꯅꯤ ꯑꯗꯩꯗꯤ ꯂꯩꯇꯦ ꯁꯅꯥꯌꯥꯏ ꯗꯣꯁ ꯂꯩꯇꯦꯅ ꯃꯇꯝ ꯌꯧꯔꯕ ꯏꯇꯥ ꯃꯣꯃꯤꯇꯥ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛꯁꯤꯕꯣ ꯄꯨꯡ 8 ꯈꯛꯇ ꯇꯥꯔꯤꯌꯦ ꯑꯗꯨꯒ ꯊꯣꯛꯆꯣꯝꯅ ꯆꯥꯛꯇꯣꯛꯑꯦ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯩꯗꯤ ꯃꯣꯃꯤꯇꯥꯅ ꯏꯇꯥ ꯇꯦꯁ ꯆꯥꯛ ꯊꯣꯡꯒꯠꯀꯦ ꯑꯣꯟꯗ ꯂꯩꯒꯦ ꯍꯣꯏ ꯍꯣꯏ ꯊꯣꯡꯒꯠꯂꯣ ꯑꯗꯨꯗꯒꯤ ꯁꯅꯥꯌꯥꯏꯅꯕ ꯍꯣꯁ ꯃꯅꯤꯄꯨꯔꯒꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ ꯍꯥꯏꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯌꯥꯝ ꯆꯥꯅꯤꯡꯉꯦ ꯆꯒꯦꯝ ꯄꯣꯝꯕ ꯀꯥꯏꯗꯣ ꯆꯍꯤ ꯀꯌꯥ ꯆꯍꯤ 10ꯃꯨꯛ ꯃꯃꯥꯡꯗꯒ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅꯒ ꯂꯩꯔꯤꯉꯩꯗ ꯆꯥꯈꯤꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯨꯏꯔꯦ ꯆꯥꯗꯕ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯄꯣꯝꯕꯕꯨꯗꯤ ꯌꯥꯏꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯔꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯍꯩꯕꯨ ꯍꯩꯇꯦ ꯍꯥꯏꯗꯨꯅꯤ ꯊꯣꯛꯆꯣꯝꯗꯣ ꯃꯤꯠ ꯌꯥꯗꯦ ꯌꯥꯒꯗꯝꯕꯅꯤ ꯃꯤꯠꯇꯨ ꯀꯩꯅꯣ ꯇꯧ ꯐꯥꯛꯇꯣꯛꯎ ꯌꯦꯡꯒꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯅꯥꯌꯥꯏꯅ ꯑꯗꯨꯅꯤ ꯏꯆꯦ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤ ꯃꯤꯠ ꯌꯥꯗꯦ ꯍꯥꯏꯔꯦ ꯃꯁꯦ ꯏꯆꯥꯅꯨꯄꯥ ꯇꯨꯏꯁꯟꯗꯒꯤ ꯍꯜꯂꯛꯑꯕꯅꯦ ꯑꯉꯥꯡꯁꯤꯡ ꯁꯅꯥꯌꯥꯏꯅ ꯆꯦ ꯃꯣꯃꯤ ꯈꯣꯏꯔꯣꯝꯒꯤ ꯑꯗꯨꯗ ꯐꯪꯗꯕ ꯀꯔꯤ ꯀꯔꯤ ꯆꯥꯅꯤꯡꯕ ꯂꯩꯕꯤꯒꯦ ꯈꯣꯏꯔꯣꯝꯒꯤ ꯑꯗꯨꯗ ꯈꯣꯏꯔꯣꯝꯒꯤ ꯑꯗꯨꯗ ꯐꯪꯗꯕ ꯑꯗꯨꯗ ꯐꯪꯗꯕ ꯀꯔꯤ ꯀꯔꯤ ꯆꯥꯅꯤꯡꯕ ꯂꯩꯕꯤꯒꯦ ꯃꯥꯗꯤ ꯌꯥꯝ ꯐꯪꯕꯅꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯣꯏ ꯑꯗꯒꯤ ꯑꯗꯨꯝ ꯄꯤꯔꯛꯄ꯭ꯔꯥ ꯊꯥꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯄꯥꯟ ꯏꯔꯣꯟꯕꯗꯤ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯍꯥꯎꯕꯅꯤ ꯑꯩꯈꯣꯏꯁꯦ ꯆꯥꯛꯁꯦ ꯂꯥꯝꯅ ꯇꯧꯅ ꯆꯥꯔꯒ ꯇꯧꯕꯗꯣ ꯃꯣꯃꯤꯇꯥꯅ ꯁꯅꯥꯌꯥꯏ ꯂꯩꯌꯣ ꯅꯆꯦ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯦ ꯍꯧꯔꯣ ꯑꯩꯁꯨ ꯁꯨꯝ ꯊꯥꯔꯒ ꯌꯦꯡꯕꯅꯤꯗ ꯇꯦꯁ ꯏꯃꯥ ꯀꯤꯕꯨ ꯀꯤꯖꯩꯍꯦ ꯃꯥꯏꯁꯦ ꯃꯤꯠ ꯌꯥꯗꯦ ꯍꯥꯏꯔꯝꯃꯒ ꯇꯧꯈꯠꯂꯛꯏ ꯌꯦꯡꯉꯨ ꯀꯤꯕꯨ ꯀꯤꯖꯩ ꯅꯪꯅ ꯏꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯅꯨꯄꯥꯅ ꯏꯕꯤꯔꯛꯏꯔꯥ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯗꯩꯗꯤ ꯃꯣꯃꯤꯇꯥ ꯁꯅꯥꯌꯥꯏꯅ ꯍꯥꯏꯔꯤꯗꯨꯅ ꯊꯃꯣꯏꯁꯦ ꯄꯦꯟꯖꯔꯒꯦ ꯃꯥꯏꯁꯦ ꯃꯆꯥꯅꯨꯄꯥꯗꯒꯤ ꯍꯦꯜ ꯂꯩꯔꯝꯅꯦ ꯃꯁꯦ ꯁꯅꯥꯌꯥꯏꯅ ꯍꯣꯏ ꯆꯦ ꯃꯔꯛ ꯃꯔꯛꯇ ꯊꯣꯛꯄꯤꯌꯨꯀꯣ ꯍꯣꯏꯅꯦ ꯏꯇꯥ ꯃꯣꯃꯤꯇꯥ ꯆꯠꯂꯨꯕꯗꯤ ꯌꯥꯔꯦ ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯆꯠꯂꯨꯕꯗꯣ ꯆꯍꯤ ꯐꯥꯈ꯭ꯔꯕ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯁꯅꯥꯌꯥꯏ ꯍꯥꯏꯌꯦ
ꯕꯣꯁꯇꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯤꯔꯕ꯭ꯔꯣ? ꯑꯩ ꯊꯣꯡꯗ꯭ꯔꯤꯌꯦ꯫ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯀꯟꯅ ꯉꯜꯂꯤꯖꯥꯠꯅꯤ ꯍꯧꯖꯤꯛꯁꯦ ꯆꯥꯛꯀꯁꯦ꯫ ꯍꯥꯏꯗꯤ ꯑꯍꯟꯒꯨꯝꯕ ꯍꯥꯏꯗꯤ ꯂꯩꯗꯅ ꯏꯅꯦꯝ ꯏꯀꯨ ꯑꯗꯨꯒꯨꯝꯕ ꯂꯩꯇꯕꯅꯤꯅꯅꯦ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯁꯦ ꯑꯗꯨꯝ ꯆꯥ ꯊꯛꯄ ꯁꯪꯒꯣꯝ ꯊꯛꯄ ꯑꯗꯨ ꯇꯧꯅꯔꯤꯑꯕ ꯁꯟꯗꯥꯒꯤ ꯑꯗꯨꯒ ꯆꯥꯕꯅ ꯍꯣꯔꯦꯟ ꯄꯨꯡ 11 ꯇꯔꯥ ꯑꯗꯨꯋꯥꯏꯗ ꯆꯥꯗꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 3 ꯇꯥꯔꯤ ꯍꯣꯏ 3 ꯃꯈꯥꯏ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯃꯃꯤꯇꯥꯒꯤ ꯂꯥꯏꯐꯀꯤ ꯃꯇꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯇꯤꯜꯍꯧ ꯁꯦꯝꯕ ꯃꯔꯣꯏ ꯁꯦꯝꯃꯒ ꯊꯣꯡꯕ ꯊꯥꯛꯄ ꯊꯥꯎ ꯍꯩꯕ ꯑꯗꯨꯒꯤ ꯃꯇꯥꯡꯅꯦꯕ ꯃꯥꯒꯤ ꯑꯩꯈꯣꯏ ꯏꯇꯥ ꯃꯃꯤꯇꯥꯒꯤ ꯂꯥꯏꯐ ꯃꯇꯥꯡꯁꯦ ꯑꯗꯩ ꯊꯣꯛꯆꯣꯝꯅ ꯍꯥꯏꯕ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯏꯃꯥꯏꯄꯦꯝꯃ ꯃꯥꯏꯁꯦ ꯃꯆꯥꯅꯨꯄꯥꯅ ꯏꯍꯜꯂꯛꯏ ꯑꯣꯏꯔꯝꯅꯤꯗ ꯑꯥꯏ ꯂꯚ ꯌꯨ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯏꯃꯥꯏꯄꯦꯝꯃ ꯁꯤ ꯇꯥꯔꯦ ꯑꯗꯨꯗꯤ ꯊꯣꯛꯆꯣꯝ ꯖꯨꯂꯤ ꯑꯗꯩ ꯁꯅꯥ ꯌꯥꯏꯅ ꯍꯥꯏꯕ ꯆꯦ ꯃꯣꯃꯤ ꯂꯩꯕꯤꯔꯕꯗꯤ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯅꯧꯄꯥꯅ ꯊꯤꯖꯔꯛꯀꯦ ꯀꯣ ꯏꯆꯦꯒꯤꯗꯃꯛ ꯅꯧꯄꯥ ꯊꯤꯟꯖꯔꯛꯀꯦ ꯍꯥꯏꯔꯣ ꯊꯤꯖꯔꯛꯀꯦ ꯍꯥꯏꯔꯣ ꯏꯆꯦꯒꯤꯗꯃꯛ ꯆꯨꯝꯕꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯎꯗꯕ ꯏ ꯀꯩ ꯍꯥꯏꯅꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯎꯗꯕ ꯍꯥꯏꯁꯤꯕꯨ ꯃꯤꯠ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯁꯤꯅ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯏꯈꯠꯂꯛꯏꯁꯤ ꯌꯦꯡꯉꯨ ꯃꯤꯠ ꯌꯥꯗꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯎꯗꯕ ꯍꯥꯏꯁꯤꯕꯨ ꯃꯌꯥꯝ ꯁꯤꯒꯤ ꯑꯔꯊꯁꯦ ꯀꯔꯤꯅꯣ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦ ꯏꯔꯣ ꯏꯔꯣ ꯐꯩꯔꯦꯡ ꯇꯨꯔꯣꯡ ꯏꯔꯣ ꯌꯦꯡꯒꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯎ ꯃꯣꯔꯣꯛ ꯑꯀꯪꯕꯗꯨꯕꯨ ꯄꯦꯀꯦꯠꯇꯨ ꯅꯍꯥꯟꯃꯨꯛ ꯂꯩꯕꯗꯨꯕꯨ ꯁꯣꯝ ꯂꯛꯈꯤꯄꯨꯔꯗꯒꯤ ꯀꯔꯤꯅꯣ ꯑꯃꯠꯇ ꯁꯥꯗꯕꯩ ꯋꯥꯅꯤꯗ ꯃꯣꯏꯒꯤ ꯄꯦꯀꯦꯠꯇꯨꯒ ꯀꯌꯥꯈꯛ ꯍꯥꯟꯕꯅꯣ ꯈꯪꯗꯦ ꯂꯨꯄꯥ 100 ꯄꯤꯌꯦꯕ꯭ꯔꯥ ꯀꯩꯅꯣ ꯑꯃꯨꯛꯀ ꯇꯧꯔꯛꯑꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯎꯗꯕ ꯑꯣ ꯎꯕꯗ ꯎꯕ꯭ꯔꯣ ꯑꯣ ꯑꯂꯪꯕꯝ ꯌꯥꯎꯏꯁꯦ ꯑꯩꯅꯤ ꯇꯨ ꯊꯣꯛꯂꯛꯏꯁꯦ ꯎꯗꯕꯤꯗꯁꯨ ꯎꯕꯤꯔꯤꯕꯅꯦꯕ ꯌꯦꯡꯉꯨ ꯋꯥꯆꯞ ꯁꯅꯥꯌꯥꯏꯅ ꯍꯣꯁꯀꯤ ꯑꯦꯜꯕꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯈꯔ ꯎꯖꯩꯌꯦ ꯃꯑꯣꯡ ꯆꯥꯗꯕ ꯑꯩꯈꯣꯏ ꯍꯩꯇꯕꯅꯤꯀꯣ ꯁꯅꯥꯌꯥꯏ ꯑꯩ ꯁꯨꯝ ꯇꯧꯕꯅꯤ ꯃꯤ ꯈ꯭ꯋꯥꯏ ꯇꯧꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯑꯗꯩꯗꯤ ꯀꯩꯀꯩ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯁ ꯑꯩ ꯅꯣꯏ ꯀꯩꯅꯣꯒꯤ ꯃꯩꯐꯨꯗꯣ ꯑꯝꯇꯪ ꯂꯩꯔꯛꯇꯕꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯦ ꯁꯅꯥꯌꯥꯏ ꯍꯥꯏ ꯍꯥꯏꯔꯦꯀꯣ ꯊꯣꯛꯆꯣꯝ ꯔꯣꯍꯤ ꯅꯪ ꯀꯩꯗꯧꯕ ꯍꯩꯒꯦ ꯁꯅꯥꯌꯥꯏꯗ ꯀꯧꯔꯛꯑꯦ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯅ ꯍꯩꯇꯕ ꯅꯠꯇꯤꯌꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯞꯅ ꯇꯧꯋꯦ ꯁꯤꯅ ꯐꯩꯌꯦ ꯍꯥꯏꯕ꯫
ꯀꯔꯤꯅꯣ ꯁꯣꯔꯣꯛꯇ ꯒꯥꯔꯤ ꯊꯧ ꯊꯧ ꯂꯥꯎ ꯂꯥꯎ ꯆꯠꯂꯤꯁꯤꯕꯨ ꯁꯤꯅ ꯐꯩ ꯍꯥꯏꯕ꯭ꯔꯣ ꯁꯅꯥꯌꯥꯏ ꯑꯩꯗꯤ ꯃꯤꯅ ꯅꯨꯡꯁꯤꯗꯗꯅ ꯑꯝꯇ ꯂꯥꯛꯄꯤꯗ꯭ꯔ ꯃꯥꯜꯂꯦꯅ ꯈꯜꯂꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯈꯨꯄꯥ ꯑꯗꯩꯗꯤ ꯀꯅꯥꯝ ꯂꯥꯛꯄꯤꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡ ꯀꯩꯁꯤꯡ ꯁꯅꯥꯌꯥꯏꯅ ꯔꯣꯍꯤꯠ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯀꯤ ꯆꯦꯅꯦꯜꯁꯦ ꯁꯅꯥꯌꯥꯏꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯕ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯔꯣꯍꯤꯠ ꯍꯥꯏꯕꯗꯤ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯤꯡꯅꯤꯀꯣ ꯆꯦꯅꯦꯜꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯣ ꯑꯩꯈꯣꯏ ꯁꯥꯃꯨ ꯍꯣꯏ ꯀꯩ ꯍꯣꯏ ꯂꯥꯛꯑꯗꯤ ꯑꯩꯅ ꯃꯣꯏ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯁ ꯇꯧꯔꯒ ꯇꯧꯕꯤꯒꯦ ꯇꯧꯕ ꯑꯩ ꯖꯨꯂꯤꯅꯦ ꯅꯦꯁꯤꯁꯨ ꯃꯦ ꯑꯣꯟꯈ꯭ꯔꯦ ꯖꯨꯂꯤꯅꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯤꯡꯅꯤ ꯑꯗꯣ ꯖꯨꯂꯤꯁꯤꯅ ꯃꯁꯥꯒꯤ ꯃꯤꯡꯅꯦꯕ ꯁꯅꯥꯌꯥꯏ ꯁꯞꯄꯣꯔꯠ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯃꯅꯤꯄꯨꯔꯒꯤꯅꯤ ꯁꯤꯡꯖꯃꯩꯗꯒꯤꯅꯤ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯂꯥꯛꯇꯕꯅ ꯐꯩꯗ ꯀꯧꯖꯦꯡ ꯃꯌꯥꯝꯗꯣ ꯑꯩ ꯍꯥꯠꯈꯤꯗꯅ ꯑꯃꯨꯛ ꯑꯣ 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 ꯇꯨꯄꯤꯗꯣ ꯇꯨꯄꯤꯗꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯣꯟꯂꯤ ꯑꯩ ꯂꯩꯀꯣ ꯑꯁ ꯉꯁꯤꯗꯤ ꯌꯥꯝ ꯀꯩꯀꯩ ꯏꯕ ꯍꯩꯔꯛꯄ ꯋꯥꯅꯤ ꯇꯧꯔꯤꯁꯦ ꯅꯨꯄꯤꯁꯦ ꯁꯅꯥꯌꯥꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯇ ꯑꯃꯨꯛꯇ ꯑꯣꯏꯕ ꯃꯣꯏ ꯂꯥꯛꯂꯒ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯀꯣꯛꯄꯨ ꯉꯥꯎꯔꯦ ꯍꯥꯏꯕ ꯀꯣꯛꯄꯨ ꯉꯥꯎꯋꯦ ꯍꯥꯏꯕ ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯁꯤꯡꯍꯤꯜ ꯃꯥꯟꯖꯥ ꯏꯁꯥꯒꯤ ꯑꯥꯏꯗꯤ ꯑꯁꯦꯡꯕꯗ ꯂꯥꯛꯎ ꯆꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯂꯥꯏꯟ ꯁꯦꯝꯕꯤꯒꯦ ꯀꯅꯥꯗꯅꯣ ꯁꯅꯥꯌꯥꯏ ꯉꯁꯥꯏꯒꯤ ꯑꯥꯏꯗꯤ ꯑꯁꯦꯡꯕꯗ ꯂꯥꯛꯑꯣ ꯍꯥꯏꯁꯦ ꯍꯣꯁꯁꯤ ꯀꯔꯤ ꯂꯝꯗꯩ ꯑꯣꯏꯕꯤꯔꯕꯅꯣ ꯀꯧꯖꯈ꯭ꯔꯦ ꯑꯩ ꯁꯤꯜꯆꯔꯗꯒꯤꯅꯦ ꯁꯅꯥꯌꯥꯏ ꯑꯥꯏꯗꯤ ꯑꯁꯦꯡꯕꯗꯩ ꯂꯥꯛꯎ ꯂꯥꯛꯎ ꯆꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯂꯥꯏꯟ ꯁꯦꯝꯕꯤꯒꯦ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯖꯨꯂꯤ ꯍꯥꯏꯔꯤꯁꯦ
ꯑꯣ ꯖꯨꯂꯤꯁꯤꯅ ꯃꯥꯁꯨ ꯖꯨꯂꯤ ꯀꯧꯏ ꯑꯗꯨꯒꯤꯅꯤ ꯊꯣꯛꯆꯝ ꯔꯣꯍꯤꯠꯀꯤ ꯆꯦꯅꯦꯜꯗꯨꯒ ꯌꯥꯎꯔꯤꯕ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯊꯣꯛꯆꯝ ꯔꯣꯍꯤꯠꯀꯤ ꯅꯨꯄꯤꯅꯦꯕ ꯃꯥ ꯆꯦꯅꯦꯜ ꯇꯧꯖꯩꯁꯦ ꯃꯥꯒꯤ ꯃꯤꯡꯁꯨ ꯖꯨꯂꯤ ꯀꯧꯕꯅꯦꯕ ꯃꯤꯡ ꯃꯥꯟꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯖꯨꯂꯤ ꯑꯃꯈꯛ ꯂꯩꯁꯥꯕꯤꯗꯨ ꯅꯠꯇꯕ ꯃꯥꯁꯦ ꯍꯩꯒꯟꯗꯕꯅꯤ ꯃꯤꯉꯣꯟꯗꯒ ꯀꯅꯦꯛ ꯇꯧꯕ ꯈꯣꯠꯄ ꯑꯩ ꯃꯉꯣꯟꯗꯁꯨ ꯕ꯭ꯂꯨ ꯄꯤꯒꯦ ꯍꯩꯒꯗ꯭ꯔꯥ ꯌꯦꯡꯉꯣ ꯊꯣꯛꯆꯝ ꯔꯣꯍꯤꯠ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯕꯅꯤ ꯀꯩꯅꯣꯝ ꯏꯔꯣ ꯌꯦꯡꯒꯦ ꯑꯣꯟ ꯍꯥꯏꯅ ꯑꯣ ꯑꯣ ꯑꯣꯟꯅꯔꯒ ꯃꯥꯜꯂꯦꯅꯦ ꯑꯣ ꯉꯁꯥꯏꯒꯤ ꯖꯨꯂꯤꯗꯣ ꯅꯠꯇꯦ ꯇꯨ ꯊꯣꯛꯆꯝ ꯔꯣꯍꯤꯠ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦ ꯀꯩꯀꯩ ꯇꯧꯔꯒꯦ ꯑꯁ ꯑꯩꯁꯨ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯅꯤꯃꯛ ꯊꯥꯔꯒ ꯏꯔꯨꯖꯕꯤꯕ ꯉꯁꯤꯁꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯑꯗꯨ ꯃꯣꯏ ꯏꯔꯨꯖꯕꯤꯕ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯏꯔꯨꯖꯕꯤꯕ ꯂꯣꯏꯔꯅꯤ ꯇꯧꯔꯅꯤ ꯇꯩꯕꯤꯔꯅꯤ ꯆꯥꯛ ꯏꯜꯂꯅꯤ ꯑꯁ ꯑꯗꯨꯅ ꯅꯨꯡꯊꯤꯟꯁꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯇꯨꯝꯈꯤꯕꯨ ꯍꯨꯁ ꯈꯕꯔ ꯂꯩꯇꯦ ꯍꯥꯏ ꯇꯥꯏꯌꯦ ꯏꯃꯥ ꯆꯠꯈꯤꯅꯨ ꯆꯠꯈꯤꯅꯨ ꯖꯨꯂꯤ ꯁꯥꯎꯅꯨꯀꯣ ꯍꯥꯏꯕ ꯖꯨꯂꯤ ꯀꯩꯅꯣꯗꯣ ꯑꯣꯏꯔ ꯃꯥꯅꯦ ꯈꯜꯂꯨ ꯇꯧꯅꯤꯗ ꯁꯥꯎꯔꯝꯕꯗ ꯏꯇꯩꯃ ꯀꯧꯔꯣ ꯏꯇꯩꯃ ꯏꯆꯦꯔ ꯏꯇꯩꯃꯔ ꯀꯧꯔꯣ ꯃꯥꯁꯨ ꯀꯩꯅꯣꯅꯤ ꯀꯅꯦꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯥꯁꯨ ꯍꯦꯛ ꯍꯦꯛ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯕꯅꯤ ꯑꯣ ꯍꯣꯁ ꯑꯉꯥꯡ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯉꯥꯡꯁꯦ ꯑꯍꯨꯝ ꯁꯨꯗꯣꯛꯈ꯭ꯔꯦ ꯊꯣꯛꯆꯝ ꯔꯣꯍꯤ ꯆꯠꯈ꯭ꯔꯕꯣ ꯆꯥꯛ ꯃꯃꯤꯠꯇꯁꯦ ꯆꯥꯛ ꯊꯥꯡꯒꯠꯈ꯭ꯔꯦ ꯍꯥꯏꯔꯦ ꯆꯦꯟꯕ ꯃꯤ ꯑꯣꯟ ꯂꯩꯔꯤꯕꯣ ꯍꯥꯏꯔꯦ ꯑꯣꯟ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯝꯕꯔ ꯎꯠꯂꯛꯇ꯭ꯔꯦꯕ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯊꯥꯔꯤꯕ ꯀꯩꯗꯧꯔꯤꯕ ꯌꯥꯎꯔꯝꯒꯅꯤ ꯑꯩꯗꯤ ꯉꯁꯤꯗꯤ ꯀꯅꯥꯝꯇ ꯌꯥꯎꯔꯨꯗ꯭ꯔꯦ ꯌꯥꯎꯔꯝꯃꯦ ꯑꯌꯨꯛꯀꯤꯗꯨꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯑꯃꯗꯁꯨ ꯁꯨꯝ ꯌꯥꯎꯕꯤꯔꯝꯃꯦ ꯑꯗꯣ ꯅꯨꯡꯊꯤꯟ ꯕꯥꯔꯣ ꯃꯇꯨꯡꯗꯗꯤ ꯁꯪꯈꯤꯗꯕꯒ ꯑꯩꯁꯦ ꯇꯨꯝꯃꯨꯕꯒ ꯀꯨꯏꯅ ꯇꯨꯝꯃꯨꯕ ꯑꯩꯁꯦ ꯃꯇꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯉꯁꯤꯁꯦ ꯑꯣꯏꯠ ꯍꯥꯏꯁꯤꯗꯨ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯥꯝ ꯊꯦꯡꯅ ꯄꯥꯏꯁꯦ ꯑꯩꯅ ꯑꯩꯒꯤ ꯂꯣꯏꯁꯟꯕꯤꯗꯣ ꯂꯣꯏꯁꯜꯂꯒꯦꯅ ꯇꯧꯕꯁꯤꯒ ꯍꯥꯏ ꯀꯥꯟꯅꯗꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯅꯨꯡꯗꯥꯡ ꯑꯗꯨꯃꯥꯏꯅ ꯄꯨꯔꯥ ꯀꯥꯔꯦꯟꯒ ꯃꯨꯠꯊꯠꯂꯒꯅꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯐꯥꯔꯒ ꯀꯝꯕꯜ ꯃꯅꯨꯡꯗ ꯃꯗꯨꯒꯩꯗꯤ ꯁꯟꯗꯥ ꯄꯨꯡꯃꯝ ꯃꯝꯕꯧ ꯇꯨꯝꯕꯤꯅꯤ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯊꯝꯃꯩ ꯊꯥꯟꯕꯒꯁꯤ ꯃꯇꯝꯒ ꯂꯥꯟ ꯂꯩꯔꯝꯕꯩ ꯋꯥꯅꯤ ꯑꯗꯨꯐꯥꯎꯗ ꯍꯧꯖꯤꯛ ꯍꯧꯒꯠꯅꯅ ꯁꯟꯗꯥꯒꯤ ꯊꯕꯛ ꯂꯣꯏꯔꯁꯤꯐꯥꯎꯗ ꯍꯛꯀꯥꯝ ꯄꯪꯆꯟꯗ ꯆꯜꯂꯤ ꯉꯁꯤꯁꯦ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯆꯥꯛ ꯊꯣꯡꯒꯠꯂꯕꯣ ꯁꯅꯥꯌꯥꯏ ꯅꯆꯦ ꯇꯈꯦꯜ ꯋꯦꯜꯀꯝ ꯁꯅꯥꯌꯥꯏꯁꯨ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇ ꯂꯩꯔꯝꯃꯕꯅꯤ ꯊꯣꯛꯆꯝ ꯔꯣꯍꯤꯠꯅ ꯋꯥꯔꯦꯅ ꯊꯣꯛꯈ꯭ꯔꯦ
ꯑꯩꯅ ꯉꯁꯥꯏ ꯀꯔꯤ ꯏꯁꯩꯅꯣ ꯅꯪꯒꯤ ꯑꯌꯨꯛꯀꯤ ꯂꯥꯏꯞꯇ ꯑꯩꯅ ꯏꯔꯝꯕꯗꯣ ꯑꯗꯨ ꯁꯛꯎ ꯌꯦꯡꯒꯦ ꯅꯪꯅ ꯑꯗꯨꯏ ꯁꯨꯔꯗꯣ ꯉꯝꯗꯦꯒ ꯍꯥꯏꯔꯛꯄꯗꯣ ꯀꯩꯅꯣꯝꯈꯛ ꯍꯥꯏꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕꯩ ꯋꯥꯅꯤ ꯑꯦ ꯊꯣꯛꯄꯁꯤꯗ ꯃꯤ ꯂꯥꯛꯏ ꯌꯥꯏ ꯃꯋꯥ ꯉꯥꯡ ꯌꯥꯗꯦꯅ ꯁꯤ ꯑꯉꯛꯄꯅꯤ ꯍꯧꯖꯤꯛ ꯃꯨꯠꯊꯠꯂꯒ ꯑꯃꯨꯛ ꯊꯥꯔꯨꯕꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯔꯐꯨꯇꯔꯥ ꯌꯥꯡꯈꯩ ꯆꯥꯝ ꯀꯨꯟ ꯆꯥꯝ ꯀꯨꯟꯊ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯦꯕ ꯁꯅꯥꯌꯥꯏ ꯍꯥꯏ ꯍꯥꯏꯕ ꯃ꯭ꯌꯨꯠ ꯊꯝꯃꯒ ꯍꯥꯏ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯁꯅꯥꯌꯥꯏꯃꯨꯛ ꯆꯠꯈ꯭ꯔ ꯃꯥꯅꯤꯅꯦ ꯃꯤꯒꯁꯦ ꯈꯨꯠꯆꯥꯝ ꯑꯃꯅꯤ 1K ꯕꯥꯕꯥ ꯁꯤ ꯃꯤꯅ ꯉꯝꯕ ꯑꯦꯜꯕꯤ ꯅꯠꯇꯦꯁꯦ ꯉꯝꯖꯕ꯭ꯔꯥ ꯅꯣꯏ 1K ꯄꯣꯕꯤꯗꯣꯔꯥ ꯋꯥꯏꯜ ꯂꯥꯏꯐ ꯄꯨꯟꯁꯤꯔꯣꯜꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯏꯌꯦ ꯀꯣꯃꯦꯟꯇ ꯌꯦꯡꯂꯒ ꯍꯥꯏꯔꯤꯅꯦ ꯃꯣꯏ ꯆꯤꯡꯊꯔ ꯌꯦꯡꯉꯝꯅꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯤꯅꯣ ꯍꯥꯏꯅ ꯑꯩ ꯂꯩꯖꯔꯤꯀꯣ ꯍꯥꯏꯕ ꯇꯈꯦꯜꯁꯦ ꯃ꯭ꯌꯨꯠꯇ ꯊꯝꯈ꯭ꯔꯦ ꯋꯥ ꯑꯃ ꯍꯪꯒꯦ ꯇꯧꯔ ꯃꯥ ꯇꯥꯗ꯭ꯔꯦꯕ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛꯇ ꯃꯉꯣꯟꯗ ꯏꯁꯩ ꯑꯃ ꯁꯛꯎ ꯏꯁꯩꯗꯨꯒꯤ ꯂꯥꯏꯟꯗꯣ ꯏꯕꯅꯦꯕ ꯑꯗꯨ ꯃꯥ ꯑꯁ ꯑꯗꯨꯏ ꯁꯨꯔꯗꯣ ꯃꯥ ꯈꯔ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯀꯔꯝꯕ ꯏꯁꯩꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯀꯥꯎꯔꯦ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯅꯗꯅ ꯀꯥꯏꯅꯕꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕꯅꯤ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯑꯁꯥ ꯑꯝꯗꯒ ꯋꯥꯔꯤ ꯍꯧꯒꯠꯂꯒ ꯇꯧꯈꯠꯂꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯏꯁ ꯑꯃ ꯇꯧꯔꯤ ꯌꯦꯡꯉꯨ ꯂꯥꯟꯕꯣꯏ ꯀꯨꯀꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯦ ꯅꯨꯃꯤꯠꯇꯩ ꯅꯣꯏ ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩꯌꯨ ꯑꯩꯈꯣꯏ ꯇꯨꯝꯗꯤꯌꯦ ꯀꯩꯒꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯥꯅꯤ ꯆꯥꯔ ꯊꯛꯑꯒ ꯅꯣꯏꯕꯨ ꯀꯔꯤ ꯆꯥꯕ ꯐꯪꯉꯤꯒꯦ ꯌꯦꯡꯉꯨ ꯏꯁ ꯀꯣꯛꯈꯥꯎꯗꯤ ꯐꯖꯩꯗ ꯍꯥꯏꯕ ꯃꯣꯅꯤ ꯉꯥꯉꯣꯝ ꯆꯦꯠꯇꯈꯦꯜ ꯆꯦꯠꯇꯦ ꯁꯅꯥꯌꯥꯏ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯆꯦꯠꯇꯈꯦꯜꯗꯣ ꯌꯨꯝꯗ ꯃꯤ ꯂꯥꯛꯏ ꯍꯥꯏꯅ ꯃ꯭ꯌꯨꯠꯇ ꯊꯝꯃꯤ ꯍꯥꯏꯌꯦ ꯁꯅꯥꯌꯥꯏ ꯅꯣꯏ ꯃꯩꯇꯩ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯤꯡꯅꯒ ꯂꯥꯟꯕꯣꯏ ꯍꯥꯏ ꯂꯥꯟ ꯇꯧꯕꯒꯤ ꯕꯣꯏꯅꯤ ꯂꯥꯟ ꯕꯣꯏ ꯍꯥꯏꯗꯣ ꯃꯣꯅꯤ ꯅꯪ ꯃ꯭ꯌꯨꯠ ꯇꯧꯔꯤꯕ꯭ꯔꯥ ꯇꯣꯛꯈ꯭ꯔꯕ ꯍꯥꯏꯕ ꯋꯥ ꯑꯃ ꯍꯪꯒꯦ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯩ ꯃ꯭ꯌꯨꯠꯅꯤꯀꯣ ꯍꯥꯏꯁꯦ ꯌꯦꯡꯉꯨ ꯁꯅꯥꯌꯥꯏꯅ ꯖꯥꯇꯤ ꯑꯃꯠꯇꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯁꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ
ꯉꯥꯛꯇꯅꯤ ꯑꯗꯨꯅꯤ ꯁꯔꯛꯁꯤꯒ ꯃꯥꯅ ꯑꯃꯨꯛ ꯀꯨꯀꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯤ ꯃꯩꯇꯩꯅꯕꯨꯗꯤ ꯀꯥꯏ ꯑꯃꯨꯛ ꯇꯧꯔꯛꯏ ꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯒꯦ ꯍꯥꯏꯕ ꯏꯆꯦ ꯃꯣꯅꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯊꯥꯔꯤ ꯂꯥꯏꯐꯁꯨ ꯀꯅꯥ ꯀꯅꯥ ꯊꯥꯔꯤꯕ ꯀꯅꯥ ꯀꯅꯥꯗꯒ ꯗꯤꯁꯇꯔꯕ ꯑꯣꯏꯔꯕ ꯈꯪꯄꯣꯟꯇꯦꯗ ꯑꯩꯁꯦ ꯇꯧꯁꯨ ꯑꯗꯨꯝ ꯊꯥꯖꯤꯜꯂꯕ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯌꯦꯡꯒꯦꯅ ꯗꯤꯁꯇꯔꯕ ꯇꯧꯕ ꯆꯪꯉꯛꯏꯅꯤꯃ ꯍꯣꯁ ꯀꯣꯃꯦꯟ ꯐꯖꯗꯕ ꯃꯌꯥꯝ ꯇꯥꯗꯕ ꯌꯥꯎꯔꯕꯗꯤ ꯀꯛꯄꯤꯌꯣ ꯀꯛꯀꯗꯣꯏꯅꯤ ꯑꯃ ꯉꯁꯥꯏꯗꯩ ꯇꯨꯃꯤꯟꯅ ꯂꯨꯝꯃꯒ ꯂꯩꯔꯝꯃꯤꯖꯥꯠꯅꯦꯕ ꯏꯇꯩꯔꯣꯟ ꯉꯥꯡꯕꯁꯤ ꯎꯕꯗ ꯑꯃꯨꯛꯇꯪꯗꯤ ꯀꯩꯅꯣꯝ ꯏꯔꯝꯃꯒꯦ ꯍꯣꯁ ꯃꯔꯤ ꯑꯦꯜꯕꯤ ꯊꯥꯔꯤꯀꯣ ꯑꯣ ꯊꯥꯔꯤꯕ ꯆꯥꯛ ꯂꯣꯏꯗꯣꯔꯦ ꯍꯥꯏꯁꯤꯅꯤ ꯀꯥꯟꯅꯗꯤ ꯑꯩꯁꯦ ꯊꯣꯡꯉꯔꯣꯏꯒꯦ ꯏꯇꯥꯎ ꯍꯣꯏꯗ ꯆꯠꯇꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯅ ꯐꯗꯣꯏ ꯃꯥꯜꯂꯦ ꯑꯦꯜꯕꯤꯅ ꯀꯅꯥ ꯀꯅꯥꯃꯨꯛ ꯇꯧꯔꯤꯒꯦ ꯍꯥꯏꯁꯤꯕꯣ ꯑꯦꯜꯕꯤ ꯃꯦꯂꯥ ꯑꯦꯜꯕꯤ ꯃꯦꯂꯥ ꯏꯇꯥ ꯇꯦꯁ ꯆꯥꯛ ꯂꯣꯏꯗꯣꯔꯦ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯑꯗꯨꯅꯦ ꯃꯤ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯞ ꯇꯧꯕ ꯃꯤ ꯅꯠꯇ꯭ꯔꯒꯅ ꯑꯦꯜꯕꯤꯗ ꯌꯥꯎꯕ ꯑꯦꯜ ꯇꯧꯕꯁꯤꯡ ꯃꯌꯥꯝꯁꯦ ꯄꯨꯟꯅꯒ ꯑꯃꯨꯛꯇꯗ ꯍꯦꯛ ꯊꯣꯡꯉꯕ ꯃꯌꯥꯝꯒꯤ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯇꯥꯏꯞꯇꯒ ꯂꯣꯏ ꯆꯥꯊꯣꯛꯑꯕ ꯄꯨꯟꯅ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯏ ꯃꯥꯏ ꯊꯣꯛꯄ ꯑꯦꯜꯕꯤꯁꯦ ꯄꯪꯊꯥꯗ ꯊꯥꯔꯕ ꯆꯦꯃꯤ ꯍꯥꯏ ꯀꯧꯔꯛꯑꯦ ꯑꯗꯣ ꯃꯣꯅꯤ ꯉꯥꯡꯉꯣꯝꯅ ꯆꯦꯃꯤ ꯍꯥꯏꯔꯛꯑꯦ ꯍꯣꯖꯥꯏ ꯀꯥꯏꯁꯦ ꯀꯔꯝꯕ ꯖꯨꯛꯇ ꯆꯠꯄ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦꯗ ꯍꯣꯏ ꯆꯦ ꯃꯣꯅꯤ ꯂꯣꯏꯁꯤꯟꯕꯤꯔꯣ ꯃꯣꯃꯤ ꯂꯣꯏꯁꯤꯟꯕꯤꯔꯣ ꯊꯨꯝꯗꯤ ꯑꯅꯤꯔꯛ ꯊꯥꯛꯄꯤꯒꯅꯨꯀꯣ ꯑꯦꯜꯕꯤ ꯊꯥꯗꯣꯏꯅꯤ ꯊꯥꯕ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ ꯀꯥꯏꯅ ꯊꯨꯝ ꯑꯅꯤꯔꯛꯀ ꯊꯛꯆꯜꯂꯨꯔꯗꯤ ꯗꯁꯥ ꯇꯥꯅꯤ ꯏꯇꯥ ꯃꯣꯃꯤꯇꯥ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯨꯗꯦ ꯃꯣꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯑꯦ ꯃꯥꯁꯨ ꯇꯣꯛꯆꯝ ꯂꯣꯏꯔ ꯋꯥꯃꯟꯗꯅ ꯆꯠꯈ꯭ꯔꯦ ꯑꯣꯟꯅꯤ ꯃꯣꯅꯤꯅ ꯑꯣꯟꯅꯤ ꯏꯇꯥꯎꯅ ꯁꯅꯥ ꯌꯥꯏ ꯊꯨꯝꯗꯤ ꯊꯥꯛꯂꯣꯏ ꯃꯁꯥꯒꯤ ꯌꯥꯝꯅ ꯆꯝꯒꯜꯂꯤ ꯍꯥꯏꯕ ꯁꯅꯥꯌꯥꯏ ꯅꯆꯦ ꯃꯣꯅꯤꯒꯤꯗꯤ
ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯤ ꯌꯨꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯅꯥ ꯌꯥꯏ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯂꯥꯏꯚ ꯊꯥꯔꯦ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯔꯣꯝꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯗꯤ ꯐꯗꯧꯅꯤ ꯑꯩꯈꯣꯏꯅꯒ ꯌꯥꯎꯔꯨꯕꯁꯤꯗꯤ ꯃꯣꯏꯅꯒ ꯃꯁꯛ ꯈꯪꯕꯤꯗꯦꯗ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯃꯩꯒꯥꯄꯤ ꯈꯨꯃꯟꯒꯤ ꯋꯦꯜꯀꯝ ꯀꯨꯀꯤ ꯍꯥꯏꯅ ꯑꯦꯜꯕꯤ ꯑꯃ ꯇꯧꯔꯛꯈꯤꯕꯅꯤꯅ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯁꯅꯥꯌꯥꯏꯅ ꯃꯇꯝ ꯂꯩꯕꯒꯤ ꯍꯥꯏꯔꯣ ꯀꯧꯔꯛꯑꯦꯍꯦ ꯐꯖꯅ ꯀꯝꯕꯜꯁꯨ ꯂꯣꯏ ꯍꯤꯞꯊꯔꯒ ꯀꯧꯔꯛꯑꯦ ꯍꯥꯏꯁꯤꯅꯤ ꯃꯣꯅꯤꯅ ꯍꯥꯏꯕ ꯑꯩꯁꯨ 7ꯗꯅꯤ ꯉꯁꯤ ꯇꯧꯗ꯭ꯔꯦ ꯊꯦꯡꯅ ꯇꯧꯔꯒꯦ ꯊꯦꯡꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯑꯣ 8:30 ꯀꯩꯅꯣ ꯍꯦꯛ ꯍꯦꯛ ꯇꯧꯕꯗꯣ 8ꯗ ꯇꯧꯕ꯭ꯔꯅꯦ ꯈꯪꯗꯦ 8:30 8 ꯇꯧꯕꯅꯤ ꯍꯦꯛ ꯑꯣ ꯆꯦ ꯃꯣꯅꯤꯅ ꯑꯣ ꯍꯥꯏꯅ ꯍꯧꯖꯤꯛ 8:30 ꯇꯥꯔꯦ ꯏꯇꯥ ꯃꯣꯃꯤꯇꯥꯒꯤꯗꯤ 9ꯗ ꯅꯠꯇ꯭ꯔ ꯍꯧꯕꯗꯣ ꯍꯣꯏ ꯁꯅꯥ ꯌꯥꯏ ꯍꯥꯏꯅ ꯑꯩꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯗ ꯑꯃꯨꯛ ꯇꯨꯝꯕ ꯊꯦꯝꯕ ꯑꯣꯏꯅ ꯑꯃꯨꯛ ꯄꯤꯠ ꯄꯤꯠ ꯀꯥꯞꯈꯤꯗꯣꯏꯅꯦꯕ ꯇꯧꯗꯣꯏꯅꯦꯕ ꯂꯥꯟꯕꯣꯏ ꯅꯣꯡꯃ ꯅꯣꯡꯃ ꯃꯩꯇꯩ ꯁꯨꯝ ꯂꯣꯏꯔꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯁꯣꯟꯗ ꯀꯔꯣꯔ ꯍꯦꯟꯒꯠꯂꯛꯏꯁꯤꯗꯤ ꯃꯥ ꯈꯪꯄꯣꯠꯇꯦꯅꯦ ꯂꯥꯟꯕꯣꯏ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯊꯧ ꯂꯩꯇ꯭ꯔꯕꯣ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪ ꯂꯥꯛꯏꯁꯤꯕꯣ ꯍꯣꯁ ꯃꯅꯤꯄꯨꯔꯒꯤ ꯑꯦꯜꯕꯤꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯣ ꯑꯗꯩ ꯃꯣꯅꯤꯅ ꯍꯥꯏꯕ ꯆꯦ ꯃꯤ ꯀꯣꯟꯅ ꯇꯧꯔꯒꯦ ꯑꯗꯨꯒꯩꯗꯤ ꯉꯁꯤ ꯍꯌꯦꯡꯗꯒꯤ 8 ꯑꯁꯨꯝ ꯇꯧꯅꯤ ꯑꯣ ꯄꯥꯔꯤꯃꯣꯝ 7 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯄꯥꯔꯤꯃꯣꯝ ꯑꯃ ꯌꯥꯎꯔꯛꯏꯁꯦ ꯎꯔꯕ ꯃꯊꯧ ꯂꯩꯇꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯩꯇꯩ ꯂꯣꯏꯅ ꯂꯤꯛꯊꯔꯛꯑꯦ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯎꯔꯕ ꯑꯗꯨꯗꯒꯤꯗꯤ ꯃꯣꯃꯤꯇꯥꯅ ꯍꯣꯏ ꯃꯣꯅꯤ ꯍꯥꯏꯔꯦ ꯃꯣꯃꯤꯇꯥ ꯏꯇꯥ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯩꯗꯤ ꯑꯕꯦꯝꯃ ꯃꯩꯇꯩꯅ ꯍꯥꯏ ꯆꯦ ꯍꯥꯏꯔꯦꯀꯣ ꯍꯥꯏ ꯑꯕꯦꯝꯃ ꯁꯅꯥꯌꯥꯏꯅ ꯍꯣꯁ ꯏꯁꯩꯅ ꯑꯌꯥꯝꯕꯅꯤ ꯍꯥꯏꯕ ꯑꯣ ꯊꯦꯡꯅꯗꯕꯩ ꯋꯥꯔꯤꯌꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩꯒꯤ ꯂꯥꯏꯞꯁꯤꯕꯨ ꯑꯩꯕꯨ ꯊꯦꯡꯅꯗꯦ ꯑꯩꯈꯣꯏ ꯄꯍꯥꯔꯤ ꯈꯛꯇꯅꯤ ꯎꯖꯔꯤꯁꯦ ꯑꯩꯅ ꯄꯥꯔꯤꯃꯣꯝꯅ ꯃꯣꯃꯤꯇꯥ ꯏꯇꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗꯩꯗꯤ ꯃꯣꯃꯤꯇꯥꯅ ꯍꯥꯏꯕ ꯑꯩ ꯊꯕꯛ ꯂꯣꯏꯁꯜꯂꯒꯦꯀꯣ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤꯒ ꯁꯦꯠꯀꯠꯇꯣꯏꯖꯥꯠꯂꯕ ꯂꯥꯏꯞ ꯊꯥꯗꯣꯏꯗꯒꯤ ꯏꯇꯥ ꯃꯣꯃꯤꯇꯥ ꯁꯛꯀꯗꯣ ꯎꯠꯂ ꯍꯦꯛꯇ ꯇꯧꯊꯣꯔꯛꯑꯣ ꯀꯩꯅꯣ ꯁꯛ ꯎꯠꯄꯗꯨꯅꯤ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤꯗꯣ ꯑꯗꯩꯗꯤ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯏꯇꯥ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯏꯇꯥ ꯏꯃꯣꯝ ꯍꯥꯏꯅ ꯍꯥꯏꯔꯁꯤ ꯄꯥꯔꯤꯃꯣꯝꯅ ꯄꯍꯥꯔꯤ ꯏꯅꯥꯎ ꯂꯥꯛꯄꯔꯣ ꯄꯍꯥꯔꯤ ꯏꯅꯥꯎ ꯂꯥꯛꯇꯦ ꯑꯗꯨꯕꯨ ꯁꯅꯥꯌꯥꯏꯅ ꯍꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯞꯇꯤ ꯀꯩꯅꯣ ꯈꯛꯇ ꯉꯥꯛꯇ ꯏꯁꯩꯒꯤꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯒꯜꯂꯤ ꯍꯥꯏꯕ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯖꯤꯟꯁ ꯁꯦꯠꯀꯦ ꯕꯁ ꯇꯧꯊꯔꯣ ꯏꯇꯥ ꯇꯨꯄꯤ ꯑꯃꯒ ꯎꯞꯁꯜꯂꯒ ꯀꯩꯅꯣꯒꯤ ꯐꯤꯂꯤꯄꯤꯟꯁꯀꯤ ꯂꯥꯏꯐꯀꯤ ꯇꯥꯏꯞꯇ ꯐꯟꯒ ꯆꯣꯡꯉꯒꯅꯦ ꯃꯣꯏꯗꯤ ꯑꯦꯛꯗꯝ ꯀꯩꯅꯣꯅꯤ ꯐ꯭ꯔꯤꯅꯤ
ꯁꯅꯥ ꯆꯦꯛꯏ ꯍꯥꯏꯔꯒ ꯃꯆꯤꯟꯒ ꯃꯦꯟꯈ꯭ꯔꯦ ꯏꯇꯥꯃꯣꯃꯤꯇꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯄꯥꯔꯤꯕꯣꯝꯅ ꯃꯣꯃꯤꯇꯥꯒꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯗꯣ ꯃꯄꯥꯟꯗꯣ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯥꯅ ꯕꯤꯗꯦꯁꯇ ꯂꯩꯔꯤꯃꯦꯅ ꯀꯩꯅꯣ ꯕꯤꯗꯦꯁ ꯍꯥꯏꯗꯤ ꯂꯩꯗꯅ ꯃꯤꯇꯩ ꯀꯔꯤ ꯀꯔꯥꯒ ꯃꯐꯝꯗ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯅ ꯃꯥꯅꯕꯨ ꯍꯦꯟꯅ ꯃꯑꯣꯡ ꯃꯑꯣꯡ ꯆꯥꯕ ꯐꯪꯉꯦ ꯍꯥꯏꯁꯦ ꯑꯩꯅ ꯌꯣꯡꯆꯥꯛꯀ ꯆꯥ ꯐꯪꯗ꯭ꯔꯤ ꯑꯩꯈꯣꯏ ꯄꯥꯔꯤꯕꯣꯝ ꯆꯥꯛ ꯊꯣꯡꯉꯕꯣ ꯏꯃꯥ ꯇꯧꯔꯤ ꯌꯦꯡꯉꯨꯅꯦ ꯄꯥꯔꯤꯕꯣꯝ ꯂꯥꯏꯞ ꯇꯧꯔꯣꯏꯗ꯭ꯔꯣ ꯀꯥꯏꯅ ꯄꯥꯔꯤꯕꯣꯝꯒ ꯈꯪꯅꯕ꯭ꯔꯥ ꯂꯥꯟꯕꯣꯏ ꯅꯪꯕꯣ ꯇꯧꯅꯤ ꯉꯥꯏꯍꯥꯛ ꯑꯦꯜꯕꯤꯌꯦ ꯍꯣꯏ ꯈꯪꯅꯩ ꯑꯣ ꯈꯪꯅꯕ꯭ꯔꯣ ꯂꯥꯟꯕꯣꯏꯕꯨꯅ ꯂꯥꯟꯕꯣꯏꯕꯨꯅ ꯅꯦꯇꯥ ꯂꯥꯟꯕꯣꯏꯕꯨ ꯅꯠꯇꯦꯗ ꯄꯥꯎꯈꯨꯝꯗꯣ ꯄꯤꯕꯤꯔꯛꯑꯦ ꯃꯣꯏꯗꯤ ꯍꯨꯔꯥꯟ ꯍꯨꯔꯥꯟꯅ ꯃꯤꯉꯣꯟ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯝ ꯐꯕꯅꯤ ꯑꯩ ꯀꯣꯜ ꯂꯥꯛꯂꯦ ꯃꯥꯏ ꯀꯣꯜ ꯂꯥꯛꯄꯁꯤꯅꯕꯨ ꯆꯦ ꯃꯣꯅꯤ ꯊꯣꯛꯂꯗꯣꯏꯔꯣ ꯄꯨꯟꯁꯤꯔꯣꯜ 7 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯒꯤ ꯍꯧꯖꯤꯛꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯈꯤ ꯚꯤꯗꯤꯑꯣꯗ ꯁꯣꯔꯠꯔ ꯑꯃꯗꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯩꯗꯤ ꯁꯅꯥꯌꯥꯏꯅ ꯂꯥꯜꯕꯣꯏ ꯑꯄꯤꯅꯥꯍꯝ ꯑꯁ ꯇꯧꯏꯍꯦ ꯅꯛꯇꯨ ꯀꯩꯅꯣꯗ ꯇꯥꯔꯦ ꯄꯨꯟꯁꯤꯔꯣꯜ ꯋꯦꯜꯀꯝ ꯃꯦ ꯁꯅꯥꯌꯥꯏꯅ ꯍꯥꯏꯌꯦ ꯑꯩ ꯑꯣꯟꯗ ꯊꯝꯒꯦꯀꯣ ꯇꯦꯁ ꯀꯔꯤ ꯃꯊꯦꯜꯅꯣ ꯈꯪꯗꯦ ꯑꯍꯥꯟꯕꯒꯤ ꯑꯩꯁꯦ ꯎꯔꯤ ꯈꯔꯁꯨ ꯈꯨꯏꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯏꯔꯣꯟꯒꯦꯅ ꯇꯧꯔꯤ ꯑꯗꯨꯒ ꯉꯥ ꯂꯩꯔꯤꯗꯣ ꯊꯣꯡꯁꯤꯔꯥ ꯊꯣꯡꯉꯣꯏꯁꯤꯔꯥ ꯇꯥꯎꯔ ꯇꯣꯛꯑꯁꯤꯔꯥ ꯑꯗꯨꯝ ꯈꯜꯂꯤꯅꯦ ꯑꯩꯁꯦ ꯁꯅꯥꯌꯥꯏꯅ ꯍꯣꯁꯠ ꯍꯥꯏꯔꯦ ꯑꯗ ꯄꯨꯟꯁꯤꯔꯣꯜ ꯁꯅꯥꯌꯥꯏ ꯋꯦꯜꯀꯝ ꯍꯥꯏꯔꯦꯀꯣ ꯑꯕꯦꯝꯃ ꯃꯩꯇꯩꯅ ꯆꯦ ꯕ꯭ꯂꯨ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕ ꯑꯣ ꯑꯕꯦꯝꯃꯁꯦ ꯀꯩꯅꯣꯔꯣ ꯃꯩꯇꯩꯁꯦ ꯆꯦꯟꯅꯦꯜ ꯄꯥꯏꯕ꯭ꯔꯥ ꯄꯥꯏꯗꯕ꯭ꯔꯥ ꯈꯨꯃꯦ ꯑꯗꯨ ꯂꯥꯟꯕꯣꯏꯅ ꯁꯅꯥꯌꯥꯏ ꯅꯥꯎꯄꯥꯒ ꯎꯡꯄꯤꯌꯦꯅ ꯃꯣꯏ ꯃꯔꯣꯟꯁꯤꯗꯤ ꯍꯩ ꯈꯪꯗꯦꯍꯦ ꯑꯕꯦꯝꯃ ꯋꯦꯜꯀꯝ ꯍꯥꯏꯔꯦꯀꯣ
ꯂꯥꯟꯕꯣꯏꯁꯤꯅ ꯃꯩꯇꯩ ꯂꯣꯏꯅ ꯃꯨꯠꯇꯣꯔꯦ ꯁꯤꯗꯣꯔꯦ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯍꯥꯏꯈꯣꯏ ꯍꯥꯏꯔꯒ ꯁꯅꯥꯌꯥꯏꯅ ꯍꯣꯏ ꯃꯥꯎ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯃꯩꯇꯩꯅ ꯄꯤꯛ ꯊꯟꯈ꯭ꯔꯁꯤꯒ ꯃꯥꯅ ꯑꯃꯨꯛ ꯊꯦꯡꯀ꯭ꯌꯨ ꯁꯅꯥꯌꯥꯏ ꯍꯥꯏꯔꯦꯀꯣ ꯑꯗ ꯑꯕꯦꯝꯃꯅ ꯑꯩ ꯆꯦꯅꯦꯜ ꯄꯥꯏꯌꯦ ꯑꯣ ꯑꯣ ꯑꯗꯩꯗꯤ ꯄꯥꯔꯤꯕꯣꯝꯅꯕ ꯏꯇꯥ ꯃꯃꯤꯇꯥ ꯑꯩ ꯃꯅꯤꯄꯨꯔ ꯆꯠꯀꯦ ꯇꯧꯔꯤ ꯏꯟꯇꯔꯚꯤꯌꯨꯒꯤ ꯂꯥꯟꯕꯣꯏꯗꯣ ꯑꯝꯇ ꯇꯥꯍꯜꯂꯣ ꯃꯅꯤꯄꯨꯔ ꯆꯠꯀꯦ ꯇꯧꯔꯤ ꯑꯩꯁꯦ ꯇꯈꯦꯜ ꯃꯤꯡꯆꯟꯅ ꯑꯣ ꯍꯥꯏꯔꯤꯁꯤꯁꯨ ꯑꯣꯟ ꯍꯥꯏꯔꯤꯁꯤꯁꯨ ꯑꯐꯕꯅꯤ ꯃꯅꯤ ꯃꯅꯤ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛꯇ ꯏꯁꯩ ꯑꯃ ꯁꯛꯎ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯅꯪ ꯉꯝꯗꯕꯗꯣ ꯀꯩꯅꯣ ꯑꯗꯨ ꯑꯝꯇ ꯍꯥꯏꯔꯛꯑꯣꯒ ꯇꯈꯦꯜ ꯍꯥꯏꯁꯦ ꯑꯩ ꯏꯁꯥꯅ ꯅꯉꯣꯟ ꯁꯛꯎ ꯍꯥꯏꯔꯒ ꯅꯪꯅ ꯇꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯈꯤꯕꯗꯣ ꯃꯣꯔꯅꯤꯡ ꯉꯥꯉꯣꯝꯅ ꯃꯩꯇꯩꯅ ꯌꯥꯏꯐꯔꯦ 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 ꯃꯩꯇꯩꯅ ꯌꯥꯏꯐꯔꯦ ꯄꯨꯟꯁꯤꯔꯣꯜꯅ ꯖꯦ ꯑꯩꯁ ꯀꯩ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯣꯟꯗ ꯂꯩ ꯍꯥꯏꯔꯤꯅꯤ ꯑꯣ 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 ꯀꯩꯗꯧꯔꯤꯒꯦ ꯏꯇꯥ ꯀꯩ ꯊꯕꯛ ꯁꯨꯔꯤꯒꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯍꯩꯔꯦ ꯏꯇꯥꯥꯔꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯍꯩꯔꯦ ꯏꯁꯩꯒꯁꯨ ꯌꯥꯝ ꯆꯨꯅ ꯆꯨꯅꯕꯒ ꯍꯥꯞꯆꯤꯟꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯨ ꯌꯥꯝ ꯐꯩ ꯏꯇꯥꯝꯕ ꯃꯤꯇꯥꯝꯒ ꯑꯩꯗꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯕꯗꯅꯦ ꯏꯇꯥ ꯍꯣꯏꯒꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗꯣ ꯊꯥꯔꯒ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯩꯅꯤꯀꯣ ꯊꯦꯝꯃ ꯊꯦꯝꯃꯒ ꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯀꯧꯔꯦ ꯁꯅꯥꯌꯥꯏꯅ ꯑꯗꯩꯗꯤ ꯆꯦ ꯃꯣꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯦ ꯄꯔꯦꯝꯅ ꯄꯨꯟꯁꯤꯔꯣꯜ ꯏꯇꯥ ꯍꯥꯏꯌꯦꯀꯣ ꯑꯗꯩꯗꯤ ꯇꯈꯦꯜ ꯅꯥꯏꯕ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯃꯣꯔꯅꯤꯡ ꯉꯥꯉꯣꯝꯅ ꯁꯅꯥꯌꯥꯏ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯕꯦꯝꯃꯁꯦ ꯆꯦꯟꯅꯦꯜꯅꯤ ꯌꯥꯏꯌꯦ ꯀꯩꯅꯣ ꯁꯅꯥꯌꯥꯏꯒ ꯈꯪꯅꯕ꯭ꯔꯥ ꯀꯅꯦꯛ ꯇꯧꯅꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ ꯑꯩꯅ ꯕ꯭ꯂꯨ ꯄꯤꯈꯤꯕꯗꯣ ꯑꯕꯦꯝꯃꯗꯣ ꯀꯥꯏꯅꯣ ꯈꯪꯗꯦ ꯍꯣꯁ ꯍꯟꯗꯛꯀꯤ ꯅꯅꯥꯎꯒꯤ ꯅꯤꯌꯣꯝ ꯑꯃ ꯁꯦꯝꯖꯔꯦ ꯀꯩꯀꯩ ꯁꯦꯝꯃꯒꯦ ꯁꯅꯥꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯕꯦꯝꯃꯗꯣ ꯑꯝꯇ ꯌꯦꯡꯉꯨ ꯍꯥꯏꯕ ꯋꯥꯅꯤ ꯆꯦꯟꯅꯦꯜꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯄꯨꯟꯁꯤꯔꯣꯜꯅ ꯍꯥꯏꯕ ꯄꯥꯔꯤꯃꯣꯝ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯌꯦ ꯁꯅꯥꯌꯥꯏꯅ ꯑꯦꯜ ꯕꯤ ꯂꯤꯡ ꯇꯧꯕꯒꯤ ꯑꯣ ꯂꯤꯡ ꯇꯧꯕꯒꯤ ꯅꯤꯌꯣꯝ ꯑꯃ ꯁꯦꯝꯖꯔꯦ ꯍꯥꯏꯕ ꯑꯣ ꯑꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯩꯇꯦꯀꯣ ꯑꯩ ꯀꯃꯥꯏ ꯇꯧꯕ
ꯏꯇꯥ ꯃꯃꯤꯇꯥ ꯔꯦꯗꯤ ꯑꯣꯏꯔꯕ꯭ꯔꯣ ꯂꯥꯏꯞ ꯊꯥꯕꯒꯤ ꯆꯠꯈ꯭ꯔꯕ ꯂꯩꯔꯤꯕ꯭ꯔꯥ ꯃꯤ ꯃꯁꯛ ꯐꯖꯅ ꯈꯪꯗꯕ ꯐꯖꯅ ꯇꯤꯟꯅꯗꯕ ꯃꯤꯗ ꯇꯧꯖꯔꯣꯏ ꯃꯗꯨ ꯑꯀꯥꯕ ꯌꯥꯝ ꯌꯥꯎꯕꯒꯤꯅꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯕꯦꯝꯃ ꯍꯧꯖꯤꯛꯀꯤ ꯑꯕꯦꯝꯃ ꯍꯥꯏꯕꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯑꯝꯇ ꯑꯕꯦꯝꯃ ꯃꯩꯇꯩ ꯑꯗꯨꯅꯤ ꯑꯩ ꯃꯥ ꯆꯦꯅꯦꯜꯅꯤ ꯍꯥꯏꯕꯗꯣ ꯇꯦꯛꯀꯤ ꯀꯥꯔꯠ ꯇꯧꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯃꯥ ꯕ꯭ꯂꯨ ꯂꯧꯔ ꯄꯤꯕꯗꯨꯒ ꯇꯧꯔ ꯌꯦꯡꯉꯨꯅꯦ ꯍꯥꯏꯕ ꯃꯊꯪ ꯃꯊꯪ ꯀꯩꯅꯣ ꯇꯧꯔꯝꯅꯤ ꯍꯥꯟꯅ ꯐꯖꯅ ꯇꯤꯟꯅꯈꯤꯅꯤ ꯍꯣꯁ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯁꯅꯥ ꯏꯆꯦ ꯀ꯭ꯌꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯔꯤꯕ ꯉꯩꯗ ꯂꯩꯒꯦꯔꯥ ꯂꯩꯇ꯭ꯔꯥ ꯇꯧꯔꯛꯀꯦ ꯅꯆꯦꯅꯁꯨ ꯑꯗꯒꯤ ꯑꯇꯩ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯕꯦꯝꯃꯁꯨ ꯂꯩꯔꯦ ꯁꯅꯥꯌꯥꯏ ꯂꯩ ꯂꯥꯏꯛ ꯂꯥꯏꯛ ꯈꯪꯗꯨꯅ ꯁꯤꯁꯇꯔ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯗ꯭ꯔꯤꯅꯦ ꯆꯥꯛ ꯂꯣꯏꯗꯦꯗ ꯁꯨꯝ ꯉꯥꯡꯅ ꯎꯔꯤ ꯈꯨꯔꯤ ꯈꯨꯔꯤ ꯇꯧꯕ ꯅꯪ ꯑꯩꯅ ꯉꯥꯡꯁꯤ ꯇꯥꯕꯨ ꯇꯥꯗꯦ ꯑꯗꯨꯅꯤ ꯃꯥꯕꯨ ꯃ꯭ꯌꯨꯠꯇ ꯊꯝꯃꯦ ꯍꯥꯏꯗꯣ ꯑꯩꯅ ꯉꯥꯡꯁꯤ ꯇꯥꯔꯝꯗꯧꯔꯕ ꯃꯥ ꯀꯩꯅꯣ ꯁꯤꯕꯨ ꯅꯣꯇꯤꯐꯤꯀꯦꯁꯟꯅ ꯋꯥꯏ ꯆꯥꯏ ꯇꯧꯔꯤꯁꯦ ꯁꯅꯥꯌꯥꯏꯅ ꯆꯦ ꯃꯣꯃꯤ ꯑꯣꯟ ꯂꯩꯕ꯭ꯔꯣ ꯈꯪꯗꯦ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯃꯤ ꯇꯈꯦꯜꯗꯤ ꯑꯇꯩꯗꯤ ꯀꯅꯥ ꯀꯅꯥ ꯁꯅꯥꯌꯥꯏꯒ ꯑꯩꯒꯗꯤ ꯁꯅꯥꯌꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯑꯩꯈꯣꯏ ꯅꯤꯇ ꯉꯥꯏꯔ ꯃꯥꯜꯂꯦ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯛꯑꯣ ꯃꯉꯥ ꯂꯩꯌꯦꯕ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕ ꯀꯩꯗꯧꯔꯤꯕ ꯑꯕꯦꯝꯃꯅ ꯌꯥꯏꯌꯦ ꯆꯦ ꯍꯥꯏꯕ ꯑꯇꯩꯗꯤ ꯀꯅꯥ ꯂꯩꯔꯤꯒꯦ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯤ ꯃꯉꯥꯗꯤ ꯂꯩꯌꯦ ꯑꯗꯨ ꯀꯃꯥꯏꯅꯅꯣ ꯁꯅꯥꯌꯥꯏꯁꯦ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯍꯣꯏ 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 ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯁꯤ ꯁꯅꯥꯌꯥꯏ ꯑꯕꯦꯝꯃꯁꯨ ꯑꯣꯏꯔꯁꯤꯀꯣ ꯃꯊꯪ ꯊꯥꯕꯗ ꯑꯃꯨꯛ ꯎꯅꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯏꯔꯛꯇ꯭ꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯂꯩꯀ ꯂꯩꯔꯤꯕ꯭ꯔꯥ ꯑꯣꯟ ꯊꯝꯒꯦ ꯍꯥꯏꯕꯗꯣ ꯂꯩꯕ ꯂꯩꯇ꯭ꯔꯤꯕ ꯈꯪꯗ꯭ꯔꯤꯕ ꯁꯨꯝ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤꯗ ꯑꯩꯁꯦ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯃꯃꯥ ꯂꯥꯛꯑꯦ ꯑꯩꯅ ꯂꯣꯏꯁꯤꯜꯂꯁꯤꯔ ꯍꯥꯏꯅ ꯇꯧꯔꯦꯀꯣ ꯃꯃꯥ ꯆꯥꯛ ꯊꯣꯡꯒꯠꯂꯕꯣ ꯃꯃꯥ
Like done, thank you. ꯃꯃꯥꯒꯤ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯂꯥꯁ ꯐꯥꯎ ꯑꯕꯦꯝꯃꯒ ꯀꯅꯦꯛ ꯂꯩꯅꯕ꯭ꯔꯥ ꯃꯃꯥꯒ ꯑꯟꯖꯨ ꯀꯁꯥꯔ ꯑꯣ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯑꯟꯖꯨ ꯑꯟꯖꯨ ꯍꯣꯏꯗꯤ ꯆꯥꯔꯕꯣ ꯊꯣꯡꯔꯕꯣ ꯇꯈꯦꯜꯅ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯍꯣꯏ 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 ꯚꯥꯏ ꯑꯣꯏꯗꯣꯔꯝꯃꯦ ꯑꯩꯁꯨ ꯑꯣꯏꯔꯒꯦ ꯑꯗꯣ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦꯅ ꯍꯪꯕ ꯃꯃꯥꯅ ꯊꯣꯡꯗ꯭ꯔꯤ ꯑꯩ ꯍꯧꯖꯤꯛꯇ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯏ ꯑꯣ ꯃꯃꯥ ꯍꯣꯏ ꯑꯟꯖꯨꯒ ꯀꯩꯒ ꯀꯅꯦꯛ ꯂꯩꯅꯕ꯭ꯔꯥ ꯌꯦꯡꯉꯣ ꯂꯩꯅꯔꯗꯤ ꯂꯩꯅꯔꯦꯀꯣ ꯂꯩꯅꯗ꯭ꯔꯒꯗꯤ ꯀꯅꯦꯛ ꯑꯣꯏꯃꯤꯟꯅꯔꯣ ꯁꯤꯁꯇꯔ ꯑꯕꯦꯝꯃ ꯀꯥꯅꯦꯛ ꯂꯩꯇꯦ ꯑꯣ ꯑꯕꯦꯝꯃ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯑꯩꯅ ꯂꯣꯏꯁꯤꯜꯂꯁꯤꯔꯁꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯝꯕꯅꯦꯕ ꯑꯣ ꯑꯕꯦꯝꯃ ꯂꯩꯌꯦ ꯑꯗꯨ ꯃꯃꯥ ꯀꯤꯠꯆꯟꯁꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯈ꯭ꯔꯕꯅꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨ ꯀꯃꯦꯟ ꯊꯝꯃꯝꯒꯅꯤ ꯁꯣꯏꯗꯅ ꯑꯗꯨꯒ ꯀꯅꯦꯛ ꯇꯧꯅꯔꯣ ꯑꯗꯩꯗꯤ ꯑꯟꯖꯨ ꯀꯁꯥꯔꯗꯤ ꯀꯩꯅꯣꯒ ꯂꯩꯕ꯭ꯔꯥ ꯑꯕꯦꯝꯃꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯊꯣꯡꯒꯦ ꯇꯧꯔꯤ ꯑꯣ ꯑꯩꯁꯨ ꯑꯗꯨꯅꯤ ꯊꯣꯡꯒꯦꯅ ꯇꯧꯔꯛꯄꯗꯒꯤ ꯁꯨꯝ ꯂꯥꯏꯞ ꯉꯥꯛꯇꯪ ꯊꯥꯔ ꯌꯦꯡꯒꯦꯅ ꯇꯧꯕꯗꯒꯤ ꯐꯨꯜ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯟꯖꯨ ꯀꯁꯥꯔꯒꯗꯤ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯑꯕꯦꯝꯃ ꯃꯃꯥꯅ ꯑꯣꯀꯦ ꯑꯕꯦꯝꯃ ꯍꯥꯏꯔꯦ ꯄꯨꯟꯁꯤꯔꯣꯜ ꯁꯤꯒꯤ ꯑꯩꯁꯦ ꯍꯥꯏꯕꯗꯤ ꯑꯣꯟ ꯍꯥꯏꯅꯦꯕ ꯀꯃꯥꯏꯅ ꯑꯣꯟ ꯑꯣꯏꯅꯤ ꯍꯥꯏꯕꯗꯤ ꯀꯔꯤ ꯑꯟꯖꯨꯅ ꯕ꯭ꯂꯨ ꯄꯤꯔꯛꯎ ꯍꯥꯏꯕ ꯑꯣ ꯑꯟꯖꯨꯁꯨ ꯑꯅꯧꯕ ꯆꯦꯟꯅꯦꯜꯅꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯧ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯃꯤ ꯑꯟꯖꯨ ꯂꯥꯏꯛꯁꯨ ꯑꯃꯈꯛ ꯅꯝꯕꯤꯔꯝꯃꯣ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦ ꯂꯥꯏꯛꯁꯦ ꯂꯤꯛꯃꯟꯗꯅ ꯏꯇꯥ ꯄꯨꯟꯁꯤꯔꯣ ꯑꯩ ꯂꯥꯏꯛ ꯂꯤꯛꯄꯒꯤ ꯏꯀꯥꯏꯔꯤꯕ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯃꯤꯀꯣ ꯑꯟꯖꯨ ꯀꯩꯅꯣꯝ ꯏꯔꯒ ꯌꯦꯡꯉꯣ ꯊꯣꯛꯂꯛꯄꯅꯤ ꯍꯣꯏ ꯍꯣꯏ ꯅꯥꯎꯔꯦꯝ ꯔꯠꯅꯥ ꯃꯅꯤꯄꯨꯔꯤ ꯅꯥꯎꯔꯦꯝ ꯀꯩꯅꯣ ꯔꯠꯅꯥ ꯀꯨꯏꯔꯦ ꯎꯗꯕ ꯀꯨꯏꯔꯦ ꯎꯗꯕ ꯅꯥꯎꯔꯦ ꯔꯠꯅꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯉꯥꯡ ꯆꯠꯄ ꯉꯝꯃꯕ꯭ꯔꯣ ꯑꯗꯨꯒꯩꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯀꯩꯅꯣꯒꯤ ꯅꯥꯎꯔꯦꯝ ꯀꯩꯅꯣꯒꯤ ꯔꯠꯅꯥ ꯍꯣꯏꯒꯤ ꯀꯩꯅꯣꯃ ꯂꯩꯈꯤꯗ ꯉꯁꯥꯏ ꯀꯩꯅꯣꯒꯤ ꯚꯤꯗꯤꯑꯣ ꯀꯩꯅꯣꯒꯤ ꯍꯧꯗ꯭ꯔꯦ ꯃꯃꯥꯅ ꯍꯥꯏꯕ ꯑꯟꯖꯨ ꯀꯁꯥꯔ ꯖꯣꯏꯟ ꯇꯧꯔꯛꯎ ꯑꯩ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯑꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯟꯖꯨ ꯖꯣꯏꯟ ꯇꯧꯁꯜꯂꯣ ꯃꯃꯥꯗ ꯀꯣꯃꯦꯟ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯑꯃ ꯍꯥꯏꯕ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛꯄꯨ ꯊꯣꯡꯕꯨ ꯊꯣꯡꯗ꯭ꯔꯤ ꯑꯧ ꯑꯗꯩꯗꯤ ꯔꯠꯅꯥꯅ ꯍꯥꯏꯕ ꯌꯨꯝ ꯈꯔ ꯊꯞꯅ ꯇꯧꯕꯅꯤ ꯑꯣ ꯑꯣ ꯀꯔꯤꯝꯇ ꯆꯤꯡꯈꯠꯂꯨ ꯑꯣ ꯃꯃꯥ ꯉꯥꯏꯔ ꯇꯥꯔꯦ ꯔꯠꯅꯥ ꯑꯩ ꯖꯣꯏꯟ ꯇꯧꯔꯛꯀꯦ ꯅꯪ ꯔꯤꯇꯔꯟ ꯍꯜꯂꯛꯎꯀꯣ ꯀꯅꯥ ꯀꯅꯥ ꯂꯩꯕ ꯈꯪꯗꯦ ꯃꯊꯛꯇ ꯃꯤ ꯑꯃꯈꯛꯇꯪ ꯉꯥꯏ ꯎꯠꯂꯤꯁꯦ ꯔꯠꯅꯥ ꯅꯪ ꯂꯩꯔꯤꯕꯣ ꯇꯨ ꯀꯩꯅꯣꯅ ꯃꯃꯥꯅꯅꯦ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪ ꯃꯥꯏ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯕꯤꯈꯣ ꯂꯩꯔꯤꯕ ꯔꯠꯅꯥ ꯂꯩꯔꯤꯕꯣ
ꯑꯗꯩꯗꯤ ꯑꯕꯦꯝꯃꯅ ꯍꯥꯏꯕ ꯑꯟꯖꯨꯒꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯖꯈ꯭ꯔꯦ ꯔꯤꯇꯔꯟ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯀꯃꯦꯟ ꯊꯅꯝꯃꯒꯗꯤ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯍꯣꯏ ꯍꯣꯏ ꯇꯧꯔꯛꯈ꯭ꯔꯕꯅꯤ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯦꯀꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯟꯖꯨꯅ ꯑꯕꯦꯝꯃ ꯑꯕꯦꯝꯃꯁꯦ ꯃꯅꯤꯄꯨꯔꯒꯤꯔꯣ ꯑꯗꯩꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯔꯠꯅꯥ ꯂꯩꯔꯤꯕꯣ ꯁꯤꯁꯇꯔ ꯈꯪꯗꯦ ꯔꯠꯅꯥ ꯂꯩꯔꯤꯕ ꯂꯩꯇꯕ ꯈꯪꯗꯦ ꯑꯗꯨꯁꯨ ꯇꯧꯈ꯭ꯔꯣ ꯈꯪꯅꯕ ꯃꯁꯦꯜꯅꯤ ꯀꯃꯦꯟꯕꯨ ꯇꯧꯔꯗꯤ ꯃꯥ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯅꯤ ꯀꯅꯥ ꯀꯅꯥ ꯑꯣꯟ ꯂꯩꯔꯤꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯟ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯗꯤ ꯀꯅꯦꯛ ꯇꯧꯔꯛꯑꯣ ꯍꯜꯂꯛꯀꯅꯤ ꯍꯜꯂꯛꯀꯅꯤ ꯇꯧꯕꯇꯕꯨ ꯇꯧꯈꯣꯕ ꯇꯧꯅꯕꯨ ꯂꯩꯈ꯭ꯔꯗꯤ ꯅꯣꯡꯃꯇ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯐꯥꯎꯗꯣꯛꯅꯅ ꯀꯩꯅꯣ ꯑꯣꯏꯅꯤꯗꯅ ꯔꯠꯅꯥ ꯆꯠꯈ꯭ꯔꯕꯣ ꯂꯩꯔꯤꯕꯣ ꯃꯤꯕꯨꯗꯤ ꯃꯊꯛ ꯃꯁꯤꯡ ꯑꯅꯤ ꯈꯛꯇꯅꯤ ꯎꯠꯂꯤꯁꯦ ꯀꯌꯥꯅꯣ ꯎꯠꯂꯤꯁꯦ ꯍꯜꯂꯛꯀꯅꯤ ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯤ ꯀꯩꯅꯣꯗꯣ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯦꯕ ꯃꯃꯥꯁꯨ ꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯟꯖꯨꯅ ꯃꯃꯥꯁꯨ ꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯕ ꯅꯣꯏꯅ ꯀꯣꯃꯦꯟꯁꯦ ꯁꯠ ꯂꯥꯎꯅ ꯎꯒꯦ ꯍꯥꯏꯗꯤꯅꯦ ꯋꯥꯏ ꯇꯤꯗ ꯆꯠꯂꯒ ꯌꯦꯡꯉꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯛꯄ ꯀꯣꯃꯦꯟꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯣꯡꯊꯣꯔꯛꯄꯅꯦꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗ ꯑꯣꯏꯔ ꯆꯠꯂꯒ ꯊꯤꯔꯗꯤ ꯊꯤꯕ ꯐꯪꯗꯦꯗꯅ ꯀꯔꯤ ꯀꯩ ꯌꯦꯟꯖꯥꯡꯅꯣ ꯏꯆꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯏꯔꯣꯟꯒꯦꯅ ꯊꯥꯡꯒꯠꯂꯦꯕ ꯎꯔꯤ ꯑꯂꯨ ꯈꯛ ꯇꯧꯔꯒꯗꯣ ꯉꯥꯕꯨꯗꯤ ꯂꯩꯔꯛꯏꯗ ꯉꯥꯁꯦ ꯊꯣꯡꯁꯤꯔꯥ ꯊꯣꯡꯉꯔꯣꯏꯁꯤꯔꯥ ꯏꯔꯣꯟꯕꯁꯤꯅꯗꯤ ꯑꯃꯨꯛ ꯃꯣꯏ ꯆꯥꯕꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏ ꯃꯥꯜꯂꯦ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨ ꯌꯦꯡꯒꯦ ꯉꯥꯗꯣ ꯈꯔ ꯊꯣꯡꯉꯒ ꯊꯣꯡꯉꯦ ꯌꯣꯡꯆꯥꯛꯀ ꯆꯥꯕꯅꯤ ꯖꯤꯔꯤꯗꯗꯤ ꯌꯣꯡꯆꯥꯛꯀ ꯐꯪꯉꯝꯃꯅꯤꯅꯦ ꯅꯠꯇ꯭ꯔꯥ ꯑꯟꯖꯨ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯊꯣꯛꯇꯤ ꯊꯣꯛꯏ ꯍꯥꯏꯌꯦꯕ ꯁꯤꯜꯆꯔꯒꯤ ꯀꯩꯅꯣꯗ ꯑꯣꯔꯤꯌꯦꯟꯇꯦꯜꯒꯤ ꯑꯗꯨꯋꯥꯏꯗ ꯆꯠꯂꯨꯗꯦ ꯂꯧꯔꯨꯗꯦꯕ ꯏꯁ ꯀꯩꯒꯤ ꯅꯨꯡꯉꯥꯏꯇꯦ ꯃꯃꯤꯇꯥ ꯋꯥꯏꯒꯤ ꯊꯥꯈ꯭ꯔꯦ ꯄꯨꯡ ꯅꯤꯄꯥꯟ ꯇꯥꯔꯕꯣ ꯄꯨꯡ ꯍꯣꯏꯅꯦ ꯅꯤꯄꯥꯟ ꯇꯥꯔꯦ ꯑꯟꯖꯨ ꯃꯣꯃꯤꯇꯥ ꯋꯥꯏ ꯍꯥꯏꯁꯤꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯃꯣꯃꯤꯇꯥ ꯋꯥꯏ ꯍꯥꯏꯅ ꯆꯦꯅꯦꯜꯗꯣ
ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯃꯥ ꯑꯩꯒ ꯅꯪꯒꯇ ꯉꯥꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯁꯤ ꯏꯇꯥ ꯃꯃꯤꯇꯥꯒꯤꯁꯨ ꯀꯥꯞꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯉꯒꯦ ꯅꯪꯁꯨ ꯊꯣꯡꯉꯣ ꯁꯤꯗ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯅꯨꯡꯊꯤꯟ ꯇꯨꯝꯕꯁꯦ ꯀꯩꯅꯣ ꯑꯩꯕꯣ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗꯅꯤꯀꯣ ꯑꯗꯨꯅ ꯅꯨꯡꯊꯤꯟꯒꯤ ꯀꯅꯥ ꯀꯔꯤ ꯑꯦꯜꯕꯤ ꯊꯥꯈꯤꯕ ꯈꯣꯠꯈꯤꯕ ꯀꯔꯤꯝ ꯈꯪꯍꯧꯗ꯭ꯔꯦ ꯅꯨꯡꯊꯤ ꯃꯪꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯕ ꯀꯩꯅꯣ ꯇꯧꯏꯌꯦ ꯏꯃꯨꯡꯗ ꯂꯩꯔꯒ ꯏꯪꯕꯅ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯗ ꯁꯨꯃꯥꯡ ꯊꯣꯛꯑꯒꯅꯅꯦ ꯑꯃꯨꯛ ꯈꯔ ꯂꯨꯝꯃꯤ ꯅꯨꯡꯁꯥꯗꯤ ꯄꯨꯡ 12 ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯁꯥꯕ ꯂꯣꯏꯔꯦ ꯑꯟꯖꯨ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯦ ꯐꯨꯜ ꯋꯥꯁ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯑꯣ ꯃꯅꯤ ꯃꯨꯛꯕꯥꯡ ꯆꯦ ꯃꯌꯥ ꯆꯧꯙꯨꯔꯤ ꯑꯩꯁ ꯃꯌꯥ ꯆꯧꯙꯨꯔꯤꯅ ꯋꯥꯔꯧꯕ ꯇꯥꯈꯤꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯌꯥ ꯆꯧꯙꯨꯔꯤ ꯍꯥꯏꯕꯁꯦ ꯃꯌꯥ ꯆꯧꯙꯨꯔꯤꯗꯨꯁꯨ ꯃꯥꯁꯨ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯇꯧꯁꯦ ꯑꯩꯁꯨ ꯑꯣꯏꯔꯨꯔꯕ ꯆꯞ ꯃꯥꯟꯅꯔꯨꯔꯕ ꯇꯧꯁꯦ ꯃꯅꯤ ꯆꯥꯛ ꯂꯣꯏꯔꯕꯣ ꯆꯥꯛ ꯊꯣꯡꯉꯕꯣ ꯃꯅꯤ ꯑꯅ ꯀꯧꯔꯦ ꯃꯃꯥꯅ ꯑꯦꯛꯇ ꯂꯥꯏꯛ ꯀꯣꯔꯤꯗꯤꯕ ꯀꯥꯏ ꯃꯣꯏ ꯑꯁꯥꯝ ꯀꯩꯅꯣ ꯑꯣꯏꯅ ꯂꯥꯏꯚ ꯊꯥꯕꯗꯣ ꯑꯁꯥꯃꯤꯁ ꯃꯣꯏ ꯉꯥꯡꯕ ꯇꯥꯃꯟꯗꯅ ꯑꯩꯕꯨ ꯍꯩꯔꯦꯅꯦ ꯍꯦꯛꯇ ꯂꯥꯏꯛ ꯀꯣꯔꯤꯗꯤꯕ ꯀꯥꯏ ꯉꯥꯡꯕꯗꯣ ꯌꯥꯝ ꯏꯪꯕ ꯐꯠꯇꯦ ꯃꯣꯖꯥ ꯇꯣꯡꯂꯨ ꯇꯣꯄꯤ ꯎꯞꯄꯨ ꯏꯁ ꯑꯗꯨꯗꯤ ꯎꯞꯅꯤꯡꯗꯦꯍꯦ ꯑꯩ ꯍꯩꯅꯗꯦ ꯃꯣꯖꯥ ꯎꯞꯄꯁꯨ ꯑꯩ 5 ꯃꯤꯅꯤꯠꯇꯪ ꯇꯧꯔꯒ ꯑꯩ ꯂꯧꯊꯣꯛꯏ ꯉꯝꯗꯦꯕ ꯁꯥꯒꯠꯂꯤ ꯍꯥꯏꯗꯤ ꯉꯕꯣꯡ ꯀꯩꯀꯩ ꯏꯜꯂꯁꯨꯅꯦ ꯑꯩꯗꯤ ꯉꯝꯗꯦ ꯊꯕꯛ ꯍꯦꯛ ꯁꯨꯕꯗ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯉꯕꯣꯡꯒ ꯑꯝꯇ ꯏꯟꯗꯦ ꯈ꯭ꯋꯥꯡꯖꯦꯠ ꯑꯃ ꯁꯦꯠꯂꯒ ꯁꯨꯝ ꯂꯩꯁꯤꯅꯤ ꯑꯗꯩꯗꯤ ꯅꯦꯅꯦ ꯃꯃꯥꯁ ꯍꯥꯏꯕ ꯀꯧꯔꯛꯏ ꯑꯗꯩ ꯀꯅꯥ ꯃꯃꯥꯅ ꯍꯥꯏꯕ ꯍꯣꯏ ꯃꯅꯤ ꯑꯗꯩꯗꯤ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯍꯥꯏꯅ ꯔꯦꯗꯤ ꯇꯧꯔꯤ ꯕꯁ ꯀꯩꯅꯣ ꯇꯧꯔꯣ ꯃꯅꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯇꯧꯔꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯔ ꯄꯟꯖꯥꯕꯤꯒ ꯁꯦꯠꯆꯜꯂꯒ ꯀꯣꯛꯇꯒ ꯃꯩꯀꯥꯞꯄꯤ ꯈꯨꯃꯟ ꯇꯧꯅꯅꯦ ꯈꯔ ꯑꯇꯣꯞꯄ ꯂꯨꯛꯀꯤꯡ ꯑꯃ ꯑꯣꯏꯔꯒ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯌꯥꯝꯅ ꯚ꯭ꯌꯨꯁꯇꯣ ꯅꯦꯅꯦ ꯃꯃꯥꯁ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯃꯥꯁꯨ ꯊꯣꯡꯉꯝꯈꯤꯔꯣꯏ ꯃꯅꯤꯅ ꯁꯣꯝꯗ ꯆꯥꯛ ꯂꯣꯏꯗꯅ ꯃꯨꯛꯕꯥꯡ ꯇꯧꯖꯔꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯧꯖꯤꯛꯇ ꯏꯔꯣꯟꯕ ꯈꯔ ꯊꯥꯡꯒꯠꯂꯤꯅꯤ একটা লাইক করে দেস না রে মনি ভাই নেছো কি দোষ খানবো সুয়া যাদ্রাইনি kamain tu ino khande mi gina like 30 40 gai kai mai tau ino khande laksu lakpide da ngang sing gado amta lakpide da kamain tu ino khande ꯏꯪꯕꯁꯤꯗ ꯄꯟꯖꯥꯕꯤ ꯇꯜꯂꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯇꯧꯖꯔꯛꯀꯦ ꯑꯣ ꯑꯝꯇꯪ ꯃꯁꯥ ꯀꯟꯕ ꯁꯥꯗꯣꯏꯅꯤꯗꯅ ꯅꯠꯇ꯭ꯔꯒ ꯒꯦꯟꯖꯤꯔ ꯀꯩꯅꯣ ꯌꯣ ꯀꯥꯏꯅ ꯊꯣꯡꯗꯣꯏꯅꯤ ꯊꯣꯡꯗ꯭ꯔꯤ ꯑꯗꯨꯅꯦꯕ ꯃꯃꯥꯁꯨ ꯑꯩꯁꯨ ꯀꯟꯗꯤꯁꯟ ꯑꯝꯇꯅꯦꯕ ꯇꯧꯔꯤꯁꯦ ꯑꯊꯦꯡꯕ ꯄꯥꯔꯇꯤꯅꯦꯕ ꯑꯩꯁꯨ ꯏꯔꯣꯝꯕ ꯀꯥꯝꯃꯤ ꯍꯥ ꯂꯥꯏꯛ ꯗꯟ ꯀꯗꯥꯏꯅꯣ ꯄꯍꯥꯔꯤꯁꯨ ꯀꯥꯞꯈ꯭ꯔꯦ ꯂꯥꯏꯛ ꯗꯟ ꯀꯣꯇꯣꯏꯁꯦ ꯅꯣꯏ ꯗꯣꯁꯐꯥꯎ ꯁꯨ ꯉꯝꯗꯕꯅꯤ ꯑꯩꯁꯦ ꯅꯣꯡꯐꯥꯎ ꯇꯅꯨ ꯍꯣꯏꯗ ꯍꯥꯏꯕ ꯑꯩꯁꯨ ꯉꯁꯤ ꯑꯦꯜꯕꯤ ꯇꯧꯏ ꯑꯩꯅꯅꯦ ꯑꯉꯟꯕꯗ ꯅꯪ ꯊꯥꯔꯝꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯗ ꯑꯩ ꯊꯥꯔꯤ ꯃꯥꯅꯦꯅ ꯅꯝꯃ ꯌꯦꯡꯕꯕꯨ ꯂꯣꯏꯕꯒꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯂꯣꯏ ꯂꯩꯔꯝꯃꯦꯕ ꯅꯪꯗꯣ ꯗꯨꯛ ꯉꯟꯅ ꯊꯥꯕ꯭ꯔꯅꯦ ꯑꯌꯨꯛꯀꯤꯁꯤꯗꯤ ꯑꯩ ꯂꯥꯟꯅꯤ ꯐꯣꯟꯒ ꯀꯔꯤꯒ ꯀꯗꯥꯏꯗꯅꯣ ꯈꯪꯄꯣꯟꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯤꯅꯤꯠ 30 ꯃꯃꯥꯁꯤꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯦ ꯀꯩꯅꯣ ꯑꯝꯇ ꯀꯥꯝ ꯂꯩꯈ꯭ꯔꯦꯅꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯦꯠ ꯎꯔꯨ ꯎꯔꯨ ꯍꯧꯔꯕ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯤꯅꯦ ꯎꯔꯨ ꯎꯔꯨ ꯂꯩꯗꯣ ꯅꯦꯅꯦ ꯃꯃꯥ ꯍꯥꯏꯁꯤꯅꯤ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯍꯥꯏꯁꯦ ꯆꯥꯕ ꯍꯧꯔꯕ ꯍꯥꯏꯁꯤꯕꯣ
ꯀꯔꯤ ꯑꯃꯨꯛ ꯍꯥꯎꯔꯦ ꯉꯥꯛꯇꯪꯁꯤꯒ ꯍꯣꯏꯅꯦ ꯃꯃꯥꯗꯤ ꯆꯦꯅꯦꯜ ꯃꯨꯟꯅꯤ ꯍꯣꯏꯅꯦ ꯑꯩꯅ ꯁꯤꯁꯇꯔ ꯊꯣꯟꯕꯒꯨꯝꯕꯅꯦꯕ ꯄꯣꯠꯁꯦ ꯏꯆꯦ ꯁꯤꯁꯇꯔ ꯍꯥꯏꯗꯣ ꯏꯆꯦ ꯍꯥꯏꯗꯤ ꯕꯧꯗꯤ ꯑꯩꯅ ꯚꯥꯕꯤ ꯑꯩꯅ ꯆꯦꯅꯦꯜ ꯃꯃꯤꯡ ꯊꯣꯜꯂꯁꯨ ꯏꯆꯦ ꯚꯥꯕꯤꯅ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩꯗꯣ ꯅꯦꯠ ꯎꯔꯨꯔꯨ ꯍꯧꯔꯦ ꯍꯥꯏꯕꯅꯤ ꯏꯆꯦ ꯑꯣ ꯍꯧꯔꯦ ꯍꯥꯏꯕ ꯍꯧꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯅꯤ ꯈꯪꯉꯦꯅꯦ ꯑꯩꯁꯨ ꯌꯥꯗꯦꯕ ꯅꯦꯠꯁꯦ ꯑꯗꯨꯝ ꯅꯦꯅꯦ ꯀꯧꯐꯝ ꯊꯣꯛꯑꯦ ꯑꯩꯒꯤ ꯃꯆꯥ ꯑꯩꯗꯤ ꯃꯆꯥꯒꯨꯝꯕꯅꯤ ꯍꯥꯏꯕ ꯑꯣ ꯑꯩ ꯍꯥꯏꯗꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯩ ꯍꯥꯏꯕ ꯏꯆꯦꯔ ꯏꯇꯩꯃꯔ ꯑꯃ ꯀꯧꯗꯦ ꯅꯦꯅꯦ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯈꯔ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡꯗ ꯃꯥꯟꯗ꯭ꯔꯣ ꯆꯤꯡꯅ ꯀꯣꯏꯅ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯃꯅꯤ ꯅꯦꯠꯅꯒ ꯋꯥꯌꯣꯡ ꯆꯥꯔꯛꯇꯕꯅꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯃꯥꯁꯨ ꯂꯩꯔꯤꯕꯣ ꯀꯅꯥ ꯂꯩꯒꯦꯅꯦ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯕꯥꯏ ꯕꯥꯏ ꯉꯁꯤꯁꯦ ꯅꯣꯡꯕꯨ ꯅꯨꯡꯁꯤ ꯑꯗꯨꯝ ꯀꯕꯛ ꯀꯕꯛ ꯊꯥꯔꯒ ꯌꯦꯡꯉꯨꯕꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯔꯦ ꯏꯊꯥ ꯊꯥꯖꯗꯅ ꯆꯦꯇꯦꯁ ꯑꯩꯒꯤ ꯊꯃꯣꯏ ꯅꯦꯅꯦ ꯍꯥꯏꯅ ꯀꯧꯔꯨꯔꯦ ꯏꯆꯦꯗꯣ ꯀꯧꯕ ꯈꯔ ꯋꯥꯔꯅꯤ ꯑꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯤꯁꯦ ꯑꯃ ꯂꯩꯕꯅꯤꯀꯣ ꯑꯗꯨꯝ ꯊꯃꯣꯏꯗꯒꯤ ꯑꯩꯅ ꯁꯤ ꯍꯥꯏꯅ ꯀꯧꯒꯦ ꯁꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀ ꯂꯩꯕꯅꯦꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯥꯁꯨ ꯆꯥꯛ ꯊꯣꯡꯕꯒꯤ ꯀꯟꯅ ꯍꯧꯒꯠꯈ꯭ꯔ ꯃꯥꯜꯂꯦ ꯃꯅꯤ ꯅꯪꯁꯨ ꯃꯨꯛꯕꯥꯡ ꯍꯧꯔꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯕꯦꯇ꯭ꯔꯤꯁꯤꯁꯨ ꯆꯤꯎ ꯆꯤꯎ ꯍꯥꯏꯒꯠꯂꯦꯀꯣ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯏ ꯃꯅꯤ ꯕꯥꯏ